यारे कनो तौसिको होजि सिम्प्लिफिकेशन की सिजल की माय थ्योरी दी लोइ तौरेको सिजल टियर 1 2023 दा हंगिबा क्वेश्चन खरा म लखलगा म खोइ मसि प्रैक्टिस तौजे अखोना नंदगी तमै म्याम जे क्याम थुना होटपंगा मगे स्पीड क्याम लेरगे दियंगा सिको याब्रा ओके यार लुक्सेले दे फेन जखरा खाम आदरे खनाउजे यंगो होरसिको सिदा क्वेश्चन नंबर 1 दा सिगिसे अहमद आइने के दवाई सिया सुमंग को पसे लोइन फोन तारा मने सिदी मेंटल कैलकुलेशन तौरो को पसे ngam ni khale bako ad अहमद खो यंग दुसे ताम मसिंग खंगदो को सि तामा si tam je apun masi goi number ama tarani si nama tarani sigam tar humne phangdu sin tra ad si hamad space je kano tor ko man calculation na hola yeng ji column so awdur hon ngam range ko si hori kakna ni ko ani manga 6/25 la ne ko sa sigina opan hola ni 5 ka krani 1/3 ma thala ni ko manga mari kun mari by 5 home the kadi 8/5 tare ko 8/5 te 1/5 la di 7/5 7/5 siga sigina kya 6/25 35/25 35 ka 6 ka di 41/25 makada 21 la 41 thau de option number si tare si mind calculation na ko na tawbunga magi leben da lai ko mind calculation tai aina mentally column yauduna tawbagi haina bim thammo noida value is na pick tara gadi kari guma akona sigi maya gi tam se magi value du kya tha ba mai value du kadar kya tha gi base 6/25 tha gi dra ado akona ne mind sum tham baje kaw bu chawi dana sai na pu I tho tak tha ba sigi si tam ji gona hai no exam da si question no sinduk le ra gadi exam da matam sang du si magi problem ai hara ke bu ko si question jin dang na ji just copy this copy tawrani ko talona si loina sillo hot lai kan ne hanjen ji ikan ne matam manga is gan da bra adu si mohot kai tai basa kaknara ga tak tagi bu 6/25 tak thambi ba ngamaga di si thamdra su kolom yaw do bi da mai tak thamalu sil le da ai hoji kulli da adu maning gi tam si -1/5 le re ko akona yena ba op nong yawri ngai da si into an hole noinam lal niom lal ne harak pe ai ba yan da bra lan de bot maski niom na hari ke hai no ये नब तौद्री ओप हाँ तौ है ब्रेकेट याद ओप ना हानि नत्रो सी ओप की ओप याव जगह से हाँ तौदेब तौब्रा तौदब्रा तौदे अदु तौद्रगस अंक से लालोय हैरिस कईगिनो मतमदा अइना अहानमदा नोइ ताम जी कनानो येंगो हाइबदो सिदा प्लस का माइनस का ना सेपरेट तौरी से अइना अंडरलाइन तौसिंग ताम ममने यादा भाईजा मोजी इमुंग मम लेकाय ममने हाइतारेने अदुना बोट मास नियम जे सोम इमुंग मम की तोंग तोंग पानागदौने कस काइदेबा यादा भाईजा अदुना सी ओप से होत्रिंगे दा अइना सिगी होतो इनटू हान होतो पुजे कैसो काइबल लेते मरम दि मासे प्लस न सेपरेट तौर लेबने तोंगान मता ममने याइबा अदुमाना तक तक सी फोन जे थमनरो को सिगी हम तौरो ओप आन तौर दि कथना दि क्या तारेबा 3 ताउद्रा और 3 दुन येला कांदा दि ओरे इनटू होलगा 1/3 लानी नत्रा सिगी 5 4 होल 4/5 से क्या तारे 24/5 तारे कथना रगा क्या तारे 8/5 है ना step ani changan ngano only just write 8/5 8/5 tani du khangamin 8/5 ka yo sumaina ko samjin bai tare noi di step kharam sangali mind da tawuduna da kwai fai ko ngamba leben da leise ada hoji tamani se akhona ne maka flop el sam lo hot kani kana gum mam holadi holoidra ada aina khara nungai bisi iseni pulladi yung maka manadra maka manadi matha ani je ke dora minus lebenina 81 khadu di 7 dadra 7 ba gelane 7/5 la withdraw adu laktu 7/5 la orane yaraba hoji ki tu khang dabra 8/5 ka ke doba in have sa -1/5 ka sa sorry makamana di python thambirani mata ani jadum khadukna grani si 7/5 noi marak ta khara son biawra ga sadum khango bsi yaraba aduga hoji next kana lehudi ba 6/25 la ane ba yaraba auta de makani si elsam loni ko 25 atra
ꯑꯗꯨ 5ꯅ 6 ꯌꯦꯜꯂꯗꯤ 5 ꯊꯣꯡꯉꯤ 5ꯒ 7 ꯃꯊꯛꯇꯨꯒꯗꯤ 35 ꯂꯥꯛꯑꯦ ꯃꯊꯪꯗꯅ ꯀꯌꯥ 25ꯅ ꯆꯦꯜꯂꯗꯤ 1 ꯊꯣꯡ 1 ꯃꯥꯏ ꯃꯊꯛ 6ꯀꯗꯤ 6 ꯂꯩꯖꯔꯦ ꯑꯗꯨꯗꯤ 41ꯗ ꯀꯅꯥꯅ ꯍꯦꯟꯗꯣꯏꯕ ꯑꯗꯨꯗ ꯀꯛꯅꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯑꯟꯁꯥꯔꯁꯤ ꯃꯈꯥ 25 ꯑꯗꯨꯝ ꯌꯥꯎꯗꯧ ꯂꯩꯔꯦꯀꯣ ꯃꯈꯥ 25 ꯌꯥꯎꯕ ꯑꯣꯞꯁꯟ ꯑꯃ ꯁꯤ ꯑꯪꯀꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗꯒꯤ ꯐꯣꯜꯁꯦ ꯑꯁꯤ ꯇꯥꯔꯛꯇꯧ ꯂꯩꯔꯦꯕ ꯑꯗꯨꯝ ꯊꯣꯛꯑꯣꯕ ꯑꯪꯀ ꯍꯣꯠꯄꯁꯤ ꯁꯝꯖꯤꯜꯂꯣ ꯁ꯭ꯋꯥꯏꯗꯀꯣ ꯌꯥꯅꯤꯡꯉꯤꯕ꯭ꯔꯥ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯗꯥꯎꯠ ꯂꯩꯇ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯗꯣꯔꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯦ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯦꯕ꯭ꯔꯤ ꯉꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯍꯌꯦꯡ ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩ ꯑꯁꯣꯝꯒꯤ ꯗꯤꯜꯂꯤ ꯁꯣꯝꯗ ꯇꯧꯔꯤꯕ ꯑꯣꯖꯥꯒꯤ ꯇꯥꯏꯞꯇꯨꯗ ꯂꯣꯏꯅ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁꯇꯤ ꯔꯦꯀꯣꯔꯠ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒ ꯑꯩ ꯃꯣꯏ ꯁꯤꯗ ꯀꯣꯆꯤꯡ ꯌꯥꯎꯔꯤꯕ ꯀꯥꯡꯕꯨ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯀꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯍꯜꯂꯅꯤ ꯀ꯭ꯂꯥꯁ 1 2 3 4 ꯑꯦꯕ꯭ꯔꯤ ꯆꯦꯞꯇꯔ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯂꯥꯁꯁꯦ ꯀ꯭ꯂꯥꯁ 10 ꯃꯌꯥ ꯂꯥꯛꯑꯅꯤꯀꯣ ꯈꯔ ꯆꯥꯎꯕ ꯆꯦꯞꯇꯔ 10ꯒꯤ ꯃꯊꯛ ꯂꯥꯛꯑꯅꯤ ꯌꯥꯝ ꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯇꯧꯕꯤꯔꯅꯦꯕ ꯅꯣꯏꯒꯤ ꯌꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨ ꯏꯪꯂꯤꯁꯀꯤ ꯚꯣꯀꯦꯕꯨꯂꯔꯤꯒꯤꯁꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯚꯣꯀꯦꯕꯨꯂꯔꯤꯁꯦ ꯊꯥ ꯑꯃꯒꯤ ꯇꯥꯔꯒꯦꯠꯇ ꯐꯖꯅ ꯌꯥꯝ ꯊꯤꯅ ꯂꯔꯟ ꯇꯧ ꯌꯥꯔꯅꯤꯀꯣ ꯑꯩ ꯀ꯭ꯂꯥꯁ 3ꯅꯤꯗꯅ ꯇꯧꯔꯤꯁꯦ ꯀ꯭ꯂꯥꯁ 3ꯁꯤꯗ ꯀ꯭ꯂꯥꯁ 3ꯃꯛꯀꯤ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯂꯣꯏ ꯔꯦꯀꯣꯔꯠ ꯂꯧꯗꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯅꯣꯏꯗ ꯑꯗꯨꯝ ꯀ꯭ꯂꯥꯁ 1 2 3 ꯈꯥꯏꯗꯣꯛ ꯂꯣꯏ ꯊꯥꯔꯛꯀꯅꯦꯕ ꯀ꯭ꯂꯥꯁ ꯑꯃꯒ ꯑꯃ ꯊꯤꯑꯣꯔꯤꯗꯤ ꯃꯥꯟꯅꯍꯜꯂꯒꯅꯤ ꯀꯣꯏꯁꯟ ꯃꯥꯟꯅꯍꯜꯂꯣꯏꯕ ꯚꯤꯗꯤꯑꯣꯗꯨ ꯔꯦꯀꯣꯔꯠ ꯍꯟꯖꯤꯟ ꯂꯧꯕ ꯃꯥꯡꯖꯩꯗꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏꯁꯦ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ ꯃꯦꯊꯃꯦꯇꯤꯛꯁ ꯌꯥꯝ ꯂꯤꯡ ꯌꯥꯅꯕ ꯑꯗꯒꯤ ꯌꯨꯝꯗ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯔꯁꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯒ ꯂꯔꯟ ꯇꯧꯖꯕ ꯌꯥꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯀꯣ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯂꯥꯛꯑꯣ ꯁꯤꯗꯅ ꯑꯃꯨꯛ ꯈꯪꯗꯕ ꯗꯥꯎꯠ ꯂꯩꯕꯗꯣ ꯍꯪꯍꯧꯔꯣꯕ ꯀꯣꯄꯤ ꯇꯧꯕ ꯁꯤꯒꯤ ꯀ꯭ꯂꯥꯁ ꯅꯣꯠ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯄꯒꯤ ꯅꯣꯠꯁꯦ ꯁꯤꯁꯨ ꯑꯩꯅ PDF ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯦꯂꯤꯒ꯭ꯔꯥꯝ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩ ꯁꯦꯟ ꯇꯧꯔꯛꯀꯅꯦꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯃꯨꯠꯊꯠꯂꯔꯣꯏꯁꯤ ꯅꯦꯛꯁ ꯑꯥꯏ ꯆꯠꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅꯀꯣ ꯃꯥꯏ ꯅꯦꯛꯁ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯁꯦꯞ ꯇꯧꯔꯒ ꯅꯣꯏ ꯊꯥꯔꯛꯇꯧꯔꯕꯅꯤ ꯌꯥꯔꯦꯀꯣ ꯅꯣꯏꯅ ꯑꯗꯨ ꯅꯣꯠꯇꯨ ꯁꯤꯟꯖꯕꯁꯨ ꯌꯥꯔꯦꯗꯅ ꯍꯧꯖꯤꯛꯀꯤꯗꯤ ꯖꯁ ꯅꯣꯠꯕꯨꯛ ꯄꯨꯊꯣꯛꯑꯣ ꯔꯕ ꯅꯣꯠꯕꯨꯛ ꯑꯃ ꯑꯗꯨꯒ ꯑꯩꯅ ꯍꯣꯠꯂꯤꯉꯩꯁꯤꯗ ꯁꯤ ꯑꯟꯁꯥꯔ ꯁꯤ ꯇꯥꯔꯦ ꯀꯥꯏꯅ ꯃꯌꯥꯝꯗꯩ ꯍꯥꯟꯅ ꯍꯥꯟꯅ ꯍꯣꯠꯅꯔꯣ ꯀꯣ ꯑꯗꯨꯅꯦꯕ ꯇꯧꯗꯣꯏꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯥꯛꯈꯤ ꯃꯨꯟꯅ ꯌꯦꯡꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯅꯣꯏꯅ ꯁꯤꯗ ꯁꯤꯜꯂꯤꯉꯩꯗ ꯃꯇꯝ ꯃꯥꯡꯕ ꯁꯤꯜꯂꯤꯉꯩꯗ ꯑꯩꯅ ꯇꯥꯛꯄ ꯇꯥꯍꯧꯗꯕ ꯀꯔꯤ ꯏꯈ꯭ꯔꯒꯦ ꯎꯍꯧꯗꯕꯗꯣ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯜꯂꯒꯨꯁꯦ ꯍꯥꯏꯕꯀꯣ ꯌꯥꯅꯤꯡꯉꯤꯀꯣ ꯁꯦ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯁꯤꯁꯨ ꯁꯤꯖꯦꯜ 2023 ꯖꯨꯂꯥꯏ ꯗꯦꯠ 14 ꯊꯥꯈꯤꯕ ꯊꯥꯔꯠ ꯁꯤꯞꯇꯨꯒꯤꯅꯤꯀꯣ ꯁꯦ ꯅꯣꯏꯗ ꯌꯥꯝ ꯍꯩꯕ ꯁꯥꯇ꯭ꯔꯁꯨ ꯌꯥꯎꯅꯔꯦ ꯃꯔꯛꯇ ꯈꯔ ꯁꯣꯜꯂ ꯂꯥꯛꯄꯒꯤꯀꯣ ꯁꯣꯟꯖꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯌꯦꯡꯖꯦ ꯍꯧꯖꯤꯛ ꯇꯥꯏꯃꯔ ꯈꯔ ꯂꯩꯈ꯭ꯔꯦ ꯌꯦꯁ ꯇꯥꯏꯃꯔ ꯊꯥꯔꯒ ꯌꯦꯡꯉꯅꯤꯁꯦ ꯇꯥꯏꯃꯔ ꯊꯥꯔꯦ ꯅꯣꯏꯁꯨ ꯃꯇꯝ ꯉꯥꯛ ꯄꯤꯒꯦꯀꯣ ꯑꯩ माइंड कैलकुलेशन नहीं को थूना हरो ने नोई सोपी ने क्या 7 तारे ओके 7 तारे बको ऑप्शन नंबर बी तारे है नरे एंजी को हम है नरे से माइंड कैलकुलेशन होत पंगमरा माइंड ने को नोई होनरिसा लाइमन ग्रे सीजल गी सिको 2023 की सीजल द थागी बजे क्वेश्चन लाई दना हो कंप्लेन याम लाइन नरम दिल्ली रे सुम को हदि क्वेश्चन लाई मले स्टैंडर्ड कितना हंदरे गा है को करो मार्क याम वांगी क्वेश्चन कितंग लेवल हैंगल कदो माले को यंगसी सिदी मेंटेल होट यानी को ताम नु खाइदोक खाइदोक पियों को ताम दी यंगसु यारे सि 12 थारबा सिनी अलदि मंगा 6 ना 30 अलदि मंगा सि ट्राइन थोय का सि 12 खाइदोक नगर जी 7 ले होरे सुमे अंकोय फजना खो तो सि को मैम से सिना कन थंग गम त होलसि अखोना हमदे इंदु सि ताम जेम लेरे सि ताम जेम लेरे सि ताम अहम ताम क्या सुई मरी तोंगान तोंगान लोय तोय को आई येना बान तौरोयगे ब्रेकेट हान तौदोय नत्रो येना बान तौथोसु कायरोबसि तोंगान तोंगान माई माई तोंगान होचरो 6 ना 30 एन मगी 5 6 7 जदम पुदर थमो 6 के 6 ना दि 12 ममांग ना माइनस लेरी सि प्लस 7 अमा अदुदि सिदगी दि 7 5 को 12 ताद्रो तारेबु 12 तो सि 12 से 0 चनगरनी को सि पुल्लगा सि पुना 12 से ककनगरनी 7 का तंगा होरे सिदी बिलो हैने मे लाइमन ग्रेब को अन अराइव खल तौवी नते अदम लाइ को सिजल तिया 2020 तिया 1 जे सिंप्लिफिकेशन क्वेश्चन लाइ होय मा को लाइरे ना तै चैप्टर खुदि लोय लाइ बदि नते को याना भाइजा नेक्स्ट हम तोसी सिम टाइमर थागे को स्टार्ट थाव तोर हेलो हेलो
ꯃꯦꯟꯇꯦꯜꯂꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯨꯠꯕꯣꯜꯗ ꯀꯃꯥꯏꯅ ꯇꯧꯁꯤ ꯕꯥꯁ ꯃꯟꯗꯦꯗ ꯍꯥꯏꯈ꯭ꯔꯦ ꯃꯣꯏ ꯀꯥꯡꯕꯨꯗꯧꯅ ꯄꯤꯁꯤꯅꯦ ꯕꯅ ꯅꯪ ꯃꯆꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯥ ꯊꯥꯏꯌꯦ ꯅꯪꯒꯤꯗꯨ ꯀꯤꯛꯇꯤꯁꯨ ꯁꯨꯅꯟꯊꯣꯏ ꯑꯣꯏꯅ ꯃꯣꯏ ꯄꯥꯅ ꯉꯝꯗꯤ ꯕꯣꯟ ꯆꯥꯖꯤꯡ ꯆꯪꯕ ꯍꯩꯇꯦꯕ ꯃꯣꯏꯗꯤ ꯕꯣꯗꯤ ꯈꯟꯕ ꯌꯥꯝ ꯍꯩ ꯍꯥꯏꯕ ꯕꯣꯟ ꯄꯥꯏꯕ ꯍꯩꯕ ꯉꯥꯛ ꯉꯥꯛꯇꯅꯦ ꯑꯗꯨ ꯕꯣꯗꯤ ꯇꯞ ꯄꯥꯏꯔꯦ ꯕꯣꯗꯤꯗꯨ ꯃꯅꯤꯡꯗꯒꯤ ꯇꯥꯟꯅꯔꯗꯤ ꯃꯤꯅ ꯑꯗꯨꯝ ꯕꯣꯗꯤ ꯈꯜꯂꯒ ꯑꯗꯨꯝ ꯄꯨꯔꯅꯤ ꯕꯣꯟꯗꯣ ꯃꯃꯥꯡꯗ ꯇꯛ ꯂꯤꯈꯠꯂꯒ ꯑꯩꯅ ꯏꯟꯕꯗ ꯄꯥꯏꯕꯅꯤ ꯃꯥ ꯍꯥ ꯃꯥꯅ ꯑꯩꯅ ꯀꯤꯟ ꯊꯤꯖꯤꯜꯂꯦ ꯍꯥꯏꯕ꯭ꯔꯕ ꯃꯣꯏ ꯅꯍꯥꯅꯤꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯆꯍꯤ ꯑꯍꯜ ꯑꯣꯏꯔꯦ ꯎꯁꯤꯠꯇ꯭ꯔꯦ ꯑꯗꯨ ꯈꯔ ꯈꯪꯍꯟꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯁꯨ ꯇꯦꯛꯇꯤꯁ ꯌꯥꯝ ꯍꯩꯗꯣ ꯑꯁꯦꯡꯕꯩꯅꯦ ꯍꯥ ꯈꯜꯂꯤꯔ ꯍꯥꯏꯔꯤꯔꯕ ꯀꯔꯤ ꯈꯟꯅꯩꯕ ꯀꯩꯅꯣꯅꯤꯗ ꯏꯕꯣꯇꯣꯟ ꯕꯣꯟ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯔꯣꯏ ꯁꯤꯒꯤꯁꯦ ꯍꯧꯔꯁꯤꯀꯣ ꯁꯤꯒꯤꯁꯦ ꯇꯥꯝ ꯑꯃ ꯃꯨꯟꯅ ꯇꯥꯎ ꯅꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁꯤ ꯁꯦꯀꯦꯟ ꯕ꯭ꯔꯦꯛꯀꯦꯠꯅ ꯀꯣꯠꯁꯤꯜꯂꯤꯁꯦ ꯍꯣꯔꯦꯟ ꯅꯝꯕꯔ ꯑꯃꯈꯛꯇ ꯇꯥꯔꯛꯀꯗꯣꯏꯅꯤ ꯁꯦꯀꯦꯟ ꯕ꯭ꯔꯦꯛꯁꯤꯗ ꯏꯟꯀ꯭ꯂꯣꯖ ꯇꯧꯁꯤꯜꯂꯤꯁꯦ ꯑꯗꯨꯒ ꯁꯤꯗ ꯑꯣꯞ ꯍꯥꯏꯕ ꯑꯃ ꯂꯩꯔꯕ ꯑꯗꯨ ꯑꯣꯞ ꯍꯥꯏꯕ ꯑꯃ ꯊꯣꯔꯛꯑꯅꯤ ꯑꯣꯞ ꯍꯥꯏꯔꯒ ꯁꯤꯃ ꯂꯥꯛꯑꯅꯤꯀꯣ ꯑꯣꯞ ꯍꯥꯏꯔꯒ ꯁꯤꯅꯤ ꯂꯥꯛꯇꯣꯏꯁꯤ ꯍꯣꯔꯦꯟꯀꯣ ꯅꯪ ꯎ ꯉꯝꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯀꯔꯥꯏ ꯍꯥꯟꯅ ꯍꯣꯠꯀꯅꯤ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯣ ꯁꯤꯒꯤꯁꯨ ꯇꯣꯉꯥꯟ ꯇꯧꯕ ꯌꯥꯔꯦ ꯁꯤꯗ 17 ꯀꯛꯑꯗꯤ 17 2 17 5 5 ꯕꯥꯏ 36 ꯂꯥꯛꯑꯅꯤ ꯁꯤ ꯇꯛ ꯂꯥꯎꯅ ꯊꯝꯒꯗꯕ ꯎ ꯉꯝꯕ꯭ꯔꯣ 17 ꯀꯛꯑꯗꯤ 17 2 ꯅꯠꯇ꯭ꯔꯣ ꯁꯦ ꯁꯤꯅ 17 ꯀꯌꯥ 5 ꯅꯠꯇ꯭ꯔꯣ ꯀꯛꯅ ꯌꯥꯗ꯭ꯔꯦ ꯁꯤ ꯇꯥꯔꯦꯀꯣ ꯁꯤ ꯑꯃ ꯇꯧꯔꯣ ꯁꯤ ꯍꯥꯟꯅ ꯍꯧꯒꯗꯕ ꯁꯨꯂꯥꯞ ꯐꯥꯕ꯭ꯔꯥ 8 2 8 ꯀꯌꯥ ꯑꯍꯨꯝ 8 2 ꯁꯤꯗ ꯀꯌꯥ ꯈꯛ ꯌꯥꯏ 43 ꯑꯍꯨꯝ 43 ꯀꯛꯑꯗꯤ ꯑꯍꯨꯝ 43 ꯅ ꯀꯌꯥ ꯑꯅꯤ ꯍꯥ 7 ꯀꯛꯄꯩꯗ꯭ꯔꯣ 13 ꯇꯥꯒꯗꯕꯅꯤ ꯁꯤ ꯆꯨꯝꯃꯤ 7 ꯀꯛꯄ ꯌꯥꯏꯀꯣ ꯁꯦ 7 ꯀꯛꯑꯗꯤ 2 7 ꯀꯛꯑꯗꯤ 13 ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗꯤ 40ꯒ 3 ꯀꯛꯑꯗꯤ 2 43 3 ꯖ ꯅꯠꯇ꯭ꯔꯥ 2 2 ꯈꯪꯅꯔꯕ 13 ꯕꯥꯏ ꯀꯌꯥ ꯊꯥꯍꯧꯔꯦ 3 ꯊꯥꯍꯧꯕ꯭ꯔꯥ ꯑꯣꯀꯦ ꯃꯥꯏꯅꯁ ꯍꯥꯏꯔꯒ 13 ꯕꯥꯏ 3 ꯊꯥꯍꯧꯔꯦ ꯁꯤꯒꯤꯀꯣ 13 ꯕꯥꯏ 3 ꯁꯤꯒꯤꯗꯤ ꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯅꯔꯣ ꯌꯦꯟꯅꯕꯗꯤ ꯃꯊꯪ ꯃꯈꯥ ꯑꯣꯟꯊꯣꯛꯅꯅꯤꯀꯣ ꯀꯨꯂꯨꯝꯗꯣꯏ ꯑꯅꯤ ꯀꯨꯂꯨꯝꯗꯣꯏ ꯑꯍꯨꯝ ꯁꯤ 2 ꯕꯥꯏ 3 ꯂꯩꯔꯅꯤ ꯏꯟꯇꯨ ꯍꯥꯏꯔ ꯃꯊꯪ ꯑꯣꯟꯅꯔꯣꯏꯗ꯭ꯔꯥ 135 ꯁꯤ 3 5 5 3 5 10 ꯁꯤ 1 ꯕꯥꯏ 5 ꯇꯥꯃꯅꯤꯀꯣ 5 ꯇꯨ ꯃꯊꯛ ꯂꯩꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯥ ꯁꯤ 5 ꯇꯥꯔꯦ ꯁꯤ 5 ꯇꯨ ꯃꯊꯛ ꯂꯩꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯌꯦꯟꯅꯕꯗꯨ ꯏꯟꯇꯨ ꯑꯣꯟꯈ꯭ꯔꯕꯅꯤꯅ 5 ꯃꯈꯥ ꯂꯩꯔꯝꯃꯁꯤ ꯃꯊꯛ ꯀꯥꯔꯅꯤꯀꯣ ꯁꯤꯃ ꯌꯥꯔꯦꯀꯣ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯑꯣꯞ ꯍꯥꯏꯔꯒ ꯀꯩꯁꯦ 112 ꯕꯥꯏ 36 ꯅꯠꯇ꯭ꯔꯣ 112 ꯁꯤ 17 ꯀꯛ ꯌꯥꯕ꯭ꯔꯥ 6ꯅ ꯀꯛꯇꯤ ꯌꯥꯔꯝꯃꯅꯤꯁꯦ ꯌꯥꯗꯦ 2ꯅ ꯀꯛꯄꯗꯤ ꯌꯥꯕ꯭ꯔꯥ 18 2ꯅ ꯀꯛꯑꯗꯤ ꯌꯥꯕꯨꯗꯤ ꯌꯥꯏ 2 19 2 ꯀꯛꯑꯗꯤ 2 5 10 19 20 23 53 ꯑꯃꯨꯛꯀ ꯀꯛ ꯌꯥꯔꯤꯕꯅꯤꯀꯣ 2ꯅ ꯀꯛ 4ꯅ ꯀꯛ ꯌꯥꯔꯝꯕ ꯀꯣ ꯑꯩꯅ ꯀꯛꯄꯗ ꯑꯅꯤꯔꯛ ꯀꯛꯅꯔꯤ ꯁꯧꯇꯤ 4ꯅ ꯀꯛꯎꯁꯤ 112ꯗ ꯁꯤ ꯂꯩꯕꯁꯦ 4ꯅ ꯀꯛ ꯌꯥꯗ꯭ꯔꯣ 4 9 4 2 9 ꯀꯣ 19 ꯑꯣꯡꯒꯅꯤ 28 ꯕꯥꯏ 9 ꯇꯥꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯤꯁꯦ 5 ꯕꯥꯏ 36 ꯂꯥꯛꯑꯅꯤ ꯁꯤꯗꯤ 10 ꯕꯥꯏ ꯀꯌꯥ ꯂꯥꯛꯑꯦ 3 ꯂꯥꯛꯑꯕ ꯃꯥꯏꯅꯁ 13 ꯕꯥꯏ 3 ꯑꯣꯞ ꯍꯥꯏꯔꯒ 28 ꯕꯥꯏ 9 ꯁꯤ ꯑꯅꯤꯁꯤ ꯍꯣꯠꯂꯗꯤ ꯀꯌꯥ ꯇꯥꯏ ꯃꯥꯏꯅꯁ 5 ꯕꯥꯏ 36 ꯂꯥꯛꯑꯦꯀꯣ ꯃꯥꯏꯅꯁ ꯀꯌꯥ ꯕ ꯁꯤ ꯃꯥꯏꯅꯁ 3 ꯕꯥꯏ
3 ꯂꯥꯛꯇꯣꯏꯗ ꯃꯥꯏꯅꯁ 1 ꯇꯥꯔꯛꯄ꯭ꯔꯥ ꯁꯤ ꯎ ꯉꯝꯒꯗꯕꯅꯤ ꯁ꯭ꯋꯥꯏꯁꯤ ꯁꯝꯖꯤꯜꯂꯣ ꯃꯥꯏꯅꯁ 3 ꯕꯥꯏ 3 ꯃꯥꯏꯅꯁ 1 ꯇꯥꯗ꯭ꯔꯥ ꯃꯥꯏꯅस 1 ꯁꯤ ꯃꯥꯏꯅꯁꯀꯗꯤ ꯍꯣꯔꯦꯟ ꯃꯥꯏꯅस 1 ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯤ ꯃꯥꯏꯅस 1ꯁꯤꯒ ꯀꯅꯥ ꯄꯨꯏꯅꯗꯣꯏꯅꯣ ꯑꯣꯞ ꯍꯥꯟꯅ ꯍꯣꯠꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 28/9ꯒ ꯍꯣꯠꯇꯣꯔꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯃꯁꯥ ꯑꯃ ꯑꯗꯨꯝ ꯇꯥꯔꯅꯤ ꯁꯥꯏꯟꯗꯤ ꯆꯦꯟꯖ ꯇꯧꯔꯅꯤ ꯑꯗꯨꯅ ꯄ꯭ꯂꯁ ꯂꯥꯛꯑꯅꯤ ꯁꯤ ꯌꯥꯔꯦꯀꯣ ꯁꯦ ꯎ ꯉꯝꯒꯗꯕ ꯑꯗꯨꯅ ꯁꯤ ꯄ꯭ꯂꯁ ꯂꯥꯛꯑꯒ ꯀꯩ ꯍꯧꯖꯤꯛꯀꯤꯗꯣ 28/9 ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯈꯥꯁꯤ ꯑꯦꯜꯁꯝ ꯂꯧꯗꯤ 36 ꯇꯥꯔꯦ 36 ꯁꯤꯗ 5 ꯃꯥꯄꯟ ꯃꯔꯤ ꯃꯔꯤꯒꯤꯁꯤꯒꯗꯤ 112 ꯇꯥꯗ꯭ꯔꯥ 11 ꯀꯌꯥ ꯂꯥꯛꯑꯦ 7/36 सिटी कथन याबरा मपन कादी मपन मरी मपन कादी ताटिन अदुदि सीताद्रा मनी यन थोदि मरी होम ट्राइन थो है नत्रा 3 whole 1/4 ऑप्शन नंबर डी ने आंसर तारे को यान दा होब्रम ता युने यारे को सी होरे पीडीएफ ओइ नोइ थारके मथन से सी टाइमर थाजि को टाइमर तारा फन तौसि सेम कंपटीशन अमदा थारे थारे यो मेंटली होन गमनि सिजु यो मुसी क्या ताने तमले तो भाई चीता द्रो हाँ हाय बदी सीगी से 14 ले द्रो 5 ले रे 3 ना 9 ये लदी 3 था रे 3 दुगा सी 14 17 17 5 का 12 तारे को सी ये ना बस इनटू वाला का दुनिया दुगा सी क्या नो 6 स्क्वायर 36 नत्रा 36 तो इनटू 1 ग्रादी 1/36 लानी सम इनटू हर 2 ले रे कथन रो ट्राई का होम थोंगद्रो अदुदी क्या तारे मखा द 3 बथक 2 लोरे यामनो कुई बेया बो पोना तेब सिदी कुई यान दा होब्रो हाइजाम ता एनी दाउ लेबसिंग हंगबया नि सिदा बेके मनुंग दा इन ताम होम खदु सस तो बसे अखोई मसिंग हम चौमनगिदना अखोई ब्रेन ने पू थांगम द बोई तारगदी मान कैलकुलेशन तौरुद्रसु याय सिदी मेंटली होट फसिना दु काय थुदु नत्रो से होजिकति नोय हाइरे हाबगी स्पीड ने बाइन तौदुसे यान दा बाइजा द मंडे निमितगी क्लास अनोबा चैप्टर अनोबा सिदे हौरनी से नो जि टाइप चैप्टर से मुराव लाखिनि आई वीडियो रेकॉर्ड से होबदि लोय लौदुइनेबा वीडियो रेकॉर्ड लौबे टारगेट चैप्टर होम लहौद्रे को मैथमेटिक्स की एवरेज चैप्टर को सिमै जे आइना खनो तौरने वीडियो रेकॉर्ड लोय लौरने नोय मतांग दे कैनोम का हेउगे को थबक एग्जाम थाबसिदा मैथ से कमाइन नै नबि है मतमदा आइना होम थोक नै नै क्लास 11 12 फाउ की मैथ सौबा अदुगुम जॉब खरे लेब एनडीए अदगी यारमैन ग्रुप एक्स कुंबा को नेवी की दसु लेबने अदु मखोई क्लास 11 12 की मैथ सौबा लेबे ने सिमा ले नंबर 1 को नेक्स्ट बेंगे एग्जाम से बेंगे एग्जाम दना मैथमेटिक्स से अदुम अखोई एसएससी असोंगी एग्जाम से का सिलेबस मानरगस अदि मानब मैम याउजरगस क्वेश्चन डिजाइन खेने को मोगिना नेसर अम खर तवेब को मैथमेटिक्स डाटा इंटरप्रिटेशन का हर तौरकने ज्ञान दाब्राइजा मखोई नामक तोंगान मामा ग्रुप से पुलोइदुइसे तोंगान तोंगान खाइदुइनि को 11 12 मैथ्स यावा कंबु मा अदु 10 11 की वजर तारगसो बैंकिंग सेक्शन से मा तोंगाले से मा खंगु को यारे को लेटेस्ट कनो सिदा एग्जाम पैटर्न दने नै ना राइसे अदुगा लेमौरिबा खर अतै सिना केदवे सीडीएस ओइगरा रेलवे ओइगरा एसएससी लो एग्जाम सिंग ओइगरा मखोजिनम केदोरा मोइ नेसर सिंग माने क्वेश्चन नेसर सिंग ज्ञान दाब्राइजा अदुना क्वाइदगी होजे आइना तौरिसे खोगी 11 12 की मैथ्स यावरो एनडीए की सेक्शन दी यावरो वीडियो को सिदा को आइन तौदुइस ngasai banking की सेक्शन दो अदुम खरदी टच तौरगा खोगी 100% दी ओइरोइदुइने ज्ञान दाब्राइजा अदुगा होजिक आइना लास्ट वन एसएससी की एवरीथिंग यारानी सीडीएस कुंबा रेलवे गुंबा अते अते थबक मैम लेसिंग से सीसिंग यादुने इवन अखोगी मणिपुर की हाई कोर्ट की कई लेदन को मखोई यादम हंगबे हौरेबा मदु मेसम त तोबिरो ना पीडीएफ लेदे होपी के तौने थाइना कोई मानबसि कैसिंग मोन थारोबे क्वेश्चन दो सुम हाइपेट नैनबा इजु तानाबा हाइपेट यावगिबो कदु गांदे सुम मोइ क्वेश्चन दे खान याम लाइना दे हंगेबा सी एसएससी दे हंगीबा दु प्रॉफिट लॉस ओइगरा दु मदु इसम सम क्वेश्चन या मोइना हंगीबा नि फुगा कसुदि लुररोइ को
ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯁꯤꯅ ꯑꯌꯥꯝꯕ ꯀꯣꯚꯔ ꯇꯧꯗꯣꯏꯅꯤꯀꯣ ꯊꯕꯛ ꯃꯈꯜ ꯑꯌꯥꯝꯕꯒꯤ ꯑꯗꯨꯝ ꯀꯣꯚꯔ ꯇꯧꯕꯅꯦꯕ ꯕꯦꯡꯀꯤꯡ ꯈꯛ ꯇꯣꯉꯥꯟ ꯇꯥꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯒ ꯑꯦꯟ.ꯗꯤ.ꯑꯦꯒꯨꯝꯕꯒꯤ 11-12 ꯃꯦꯠꯁ ꯌꯥꯎꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯇꯣꯉꯥꯟ ꯇꯥꯏꯁꯦ ꯑꯦꯛꯁꯦꯞ ꯑꯅꯤꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯅꯣꯏ ꯁꯤꯗ ꯌꯥꯔꯕꯅꯦ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯩꯒꯤ ꯔꯦꯀꯣꯔꯗꯦꯗ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯁꯤꯅ ꯅꯣꯏ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯅꯦꯕ ꯃꯣꯁ ꯑꯣꯐ ꯗ ꯖꯣꯕ ꯌꯥꯔꯦ ꯍꯥꯏꯕ ꯅꯦꯛꯁ ꯑꯃꯨꯛ ꯂꯥꯛꯁꯤ ꯁꯤꯒꯤꯁꯤꯗ ꯑꯃꯨꯛ ꯇꯥꯏꯃꯔ ꯑꯃꯨꯛ ꯊꯥꯔꯒꯦꯀꯣ ꯇꯥꯏꯝ ꯁ꯭ꯇꯥꯔꯠꯁ ꯅꯥꯎ ꯍꯧꯔꯣ ꯁꯤꯒꯤꯁꯤ ꯌꯦꯡꯉꯣ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯀꯝꯄꯤꯇꯤꯁꯟꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯌꯥꯎꯁꯤꯜꯂꯣꯕ ꯑꯩꯈꯣꯏꯅ ꯊꯥꯗꯣꯏ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯣ ꯍꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯁ꯭ꯄꯤꯠꯇꯨ ꯌꯦꯡꯅꯔꯁꯦꯕꯀꯣ ꯁꯤꯖꯦꯜꯒꯤ ꯀꯣꯏꯁꯟ ꯍꯣꯠ ꯉꯝꯕꯒ ꯍꯥꯏꯁꯤ ꯅꯣꯏ ꯑꯣꯐꯤꯁꯥꯔꯒꯤ ꯀꯣꯏꯁꯟ ꯍꯣꯠ ꯉꯝꯃꯗꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯣꯏ ꯅꯣꯏꯁꯨ ꯅꯠꯇ꯭ꯔꯅꯦ ꯖꯤ.ꯗꯤ. ꯃꯛ ꯑꯣꯏꯍꯧꯗ꯭ꯔꯁꯨ ꯑꯣꯐꯤꯁꯥꯔ ꯁꯤꯖꯦꯜ ꯑꯣꯏꯔꯦꯒ ꯍꯥꯏꯗꯣ ꯂꯦꯝꯃꯣꯏꯗ꯭ꯔꯣ ꯏꯟꯇꯤꯌꯥꯁ ꯃꯦꯟꯊꯦꯜꯂꯤ ꯉꯝꯃꯣꯏꯗꯣꯏꯖꯥꯠꯂꯣ ꯁꯤꯖꯥ ꯉꯝꯃꯣꯏꯗ꯭ꯔꯣ ꯗꯛ 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 1 ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯊꯨ ꯂꯩꯔꯝꯃꯦ ꯀꯩꯗꯧꯔꯨꯅꯤ ꯇꯧꯕ ꯋꯥ ꯂꯩꯈ꯭ꯔꯦ ꯇꯥꯝ ꯇꯛ ꯊꯥꯏꯗꯣꯛꯄꯤ ꯇꯧꯕꯁꯤ ꯗꯛ ꯁꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯇꯥꯝ ꯌꯦꯡꯉꯨ ꯍꯥꯏꯗꯣ ꯁꯤꯃ ꯄꯨꯜꯂꯤꯅꯤ ꯅꯝꯕꯔ ꯐꯪꯒꯗꯣꯏꯁꯤ ꯂꯥꯁꯇ ꯇꯔꯨꯛ ꯇꯔꯨꯛ 5 ꯂꯩꯊꯣꯛꯈ꯭ꯔꯦ ꯇꯔꯨꯛ 20 ꯀꯨꯏꯕ ꯄꯣꯠ ꯅꯠꯇꯦꯃꯦ ꯃꯨꯊꯠꯈ꯭ꯔꯦ ꯇꯥꯏꯃꯔꯁꯦ 20 ꯇꯥꯏꯀꯣ ꯀꯃꯥꯏꯅꯣ ꯁꯤ ꯇꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ 4ꯗ ꯀꯅꯥ ꯌꯦꯟꯗꯣꯏꯅꯣ 8 ꯌꯦꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯦꯟꯅꯕꯗꯤ ꯏꯟꯇꯨ ꯑꯣꯟꯊꯣꯛꯑꯗꯤ ꯃꯊꯛ ꯑꯣꯟꯅꯩ ꯍꯥꯏꯗꯥꯏꯅꯦ 2 ꯑꯃ ꯂꯥꯛꯏꯁꯤ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯆꯞ ꯃꯥꯟꯅ 4ꯅꯤ 9 ꯃꯈꯥꯁꯨ 9 ꯑꯗꯨ ꯁꯤ ꯖꯒꯥꯁꯤ ꯀꯩꯗꯧꯔꯦ 1 ꯇꯥꯔꯦ ꯁꯤꯃ ꯂꯣꯏꯈ꯭ꯔꯦꯀꯣ 1 ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯤ ꯃꯌꯥꯏꯒꯤ ꯖꯒꯥꯁꯤꯗꯤ 18ꯒ 2ꯒ ꯄꯨꯏꯅꯗꯤ 36 ꯅꯠꯇ꯭ꯔꯣ 36ꯅ 72 ꯌꯦꯜꯂꯗꯤ 2 ꯊꯨꯡꯉꯩꯕ 2ꯗꯨꯒ 3ꯒ ꯄꯨꯏꯅꯗꯤ 6 ꯁꯤꯅ 6 ꯑꯃ ꯇꯥꯔꯦ ꯄ꯭ꯂꯁ ꯂꯩꯀꯣ ꯁꯣꯝꯒꯤ ꯖꯒꯥ ꯑꯃ ꯇꯧꯔꯣ ꯄꯣꯞ ꯑꯅ ꯍꯣꯜꯂꯣ 3 ꯑꯅꯤ 3 3ꯅ 18 ꯌꯦꯜꯂꯗꯤ 3 ꯊꯨꯡꯉꯩꯕ 3ꯗꯨ 5 ꯄꯨꯏꯅꯗꯤ 15 ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 15ꯒ 6ꯒ 21 21ꯗꯩ 1 ꯈꯥꯏꯗꯣꯛꯑꯗꯤ 20 ꯕꯦꯔꯤ ꯕꯦꯔꯤ ꯏꯖꯤ ꯏꯖꯟ ꯏꯠ ꯂꯥꯏꯀꯣ ꯃꯌꯥꯝꯁꯤ ꯂꯥꯏꯗ꯭ꯔꯥ ꯇꯥꯝ ꯈꯥꯏꯗꯣꯛ ꯐꯖꯅ ꯇꯧꯑꯣ ꯁꯨꯃꯥꯏꯅ ꯌꯥꯔꯦꯀꯣ ꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠꯁꯤ ꯃꯥꯏ ꯅꯣꯡꯁꯤꯗꯤ ꯆꯝꯃꯦ ꯌꯥꯗ꯭ꯔꯦ ꯃꯩ ꯅꯣꯡꯗꯣ ꯈꯔ ꯊꯥꯟꯖꯤꯟꯕꯗꯣ ꯏꯁꯇꯨꯗꯤꯑꯣꯁꯦ ꯑꯅꯥꯟꯕ ꯑꯃ ꯁꯥꯕ ꯁꯨꯝ ꯌꯥꯅ ꯌꯥꯅꯕ ꯁꯥꯕ ꯍꯥꯏꯗꯨꯅꯤ ꯀꯣ ꯂꯥꯏꯠ ꯃꯌꯥꯝ ꯊꯥꯟꯖꯤꯜꯂꯁꯨ ꯍꯨꯃꯥꯡ ꯁꯧꯋꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯁꯥꯔꯗ꯭ꯔꯣ ꯅꯨꯡꯊꯤꯟꯒꯗꯤ ꯂꯦꯛꯄ ꯉꯝꯕ꯭ꯔꯥ ꯀꯩꯗꯧꯔ ꯂꯩ ꯃꯣꯕꯥꯏꯜ ꯃꯦꯠꯂ ꯂꯩꯕ꯭ꯔꯥ ꯍꯨꯃꯥꯡ ꯁꯧꯁꯤ ꯃꯣꯕꯥꯏꯜ ꯃꯦꯠꯂꯒꯗꯤ ꯐꯩꯀꯣ ꯃꯌꯥ ꯍꯥ ꯍꯨꯃꯥꯡ ꯁꯧꯕ ꯈꯥꯡꯕꯁꯤ ꯃꯣꯕꯥꯏꯜꯗ ꯇꯥꯟꯅꯕ꯭ꯔꯥ ꯐꯦꯟ ꯑꯃ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯊꯥꯔꯒ ꯑꯗꯒꯤ ꯂꯣꯡꯅꯒ ꯍꯤꯞꯈꯤꯕ ꯎꯏꯒꯤ ꯈꯪꯍꯧꯔꯝꯃꯣꯏ ꯁꯨꯝ ꯁꯥꯕꯅꯤ ꯃꯣꯟꯊꯔꯛꯄꯗꯣ ꯏꯁꯥꯁꯦ ꯍꯥ ꯏꯁꯣꯔꯁꯤꯅ ꯁꯦꯝꯃꯝꯃꯤꯁꯦ ꯌꯦꯡꯉꯣꯅꯦ ꯏꯁꯥꯁꯦ ꯋꯥꯔꯗꯤ ꯂꯦꯛꯀ ꯄꯥꯅꯤꯡꯕꯗꯨ ꯇꯧꯍꯟꯗꯦꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯄꯥꯅꯤꯡꯍꯟꯗ꯭ꯔꯣ ꯂꯦꯛꯁꯦ ꯕꯦꯡꯒꯁꯦ ꯐ꯭ꯔꯦꯁ ꯂꯩꯀꯥꯟꯗ ꯂꯤꯂꯥꯁꯦ ꯁꯥꯟꯅꯍꯜꯂꯤꯁꯦ ꯏꯁꯣꯔꯅ ꯌꯦꯡꯉꯣꯅꯦ ꯋꯥꯅꯒ ꯁꯨꯔꯒ ꯂꯦꯛꯀ ꯄꯥꯅꯤꯡꯕ ꯄꯣꯠꯂ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯇꯧꯔꯛꯏꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯦꯛꯄ ꯌꯥꯝ ꯊꯜꯂꯀꯥꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯔ ꯆꯥꯔꯛꯄ ꯏꯃꯨꯡꯅꯤꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏꯅ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯒꯨꯜ ꯂꯩꯔꯝꯃꯦꯕꯀꯣ ꯃꯣꯏꯗꯤ ꯄꯩꯁా ꯄꯥꯏꯔꯦꯀꯣ ꯃꯇꯝꯗ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯠꯂꯕꯅꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯝꯃꯦ ꯍꯥꯏꯌꯦ ꯃꯩꯇꯩꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯁꯨꯒꯠꯂꯝꯃꯤ ꯃꯣꯏꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯅꯃꯥꯗ ꯃꯣꯏ ꯊꯕꯛ ꯌꯥꯝ ꯂꯣꯏ ꯐꯪꯖꯤꯜꯂꯦꯗꯣ ꯇꯣꯂꯣꯞ ꯆꯥꯔꯦꯗꯣ ꯏꯃꯨꯡ ꯑꯃꯗ ꯁꯤꯐꯥꯏ ꯆꯪꯕ 2 3 ꯂꯩꯁꯤꯜꯂꯦ ꯇꯣꯂꯣꯞ ꯆꯥꯔꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯁꯨꯕꯤꯅꯕꯁꯤ ꯃꯣꯏ ꯁꯨꯗ꯭ꯔꯦ ꯃꯣꯏꯗꯤ ꯁꯤꯐꯥꯏ ꯑꯣꯏꯗꯅ ꯇꯣꯂꯣꯞ ꯆꯥ ꯂꯩꯈ꯭ꯔꯃꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯨ ꯆꯠꯂꯦ ꯃꯣꯏ ꯂꯧꯔꯤ ꯂꯧꯌꯥꯒ ꯁꯨꯕ ꯆꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯝ ꯃꯣꯏ ꯂꯧꯔꯤ ꯂꯧꯌꯥ ꯁꯨꯔꯨꯔꯅꯤ ꯂꯦꯛꯄ ꯍꯦꯛ ꯇꯜꯂꯛꯑꯕ ꯌꯨꯝꯗ ꯀꯨꯝꯃꯅꯤ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯗꯤ ꯌꯨꯝ ꯀꯨꯝꯃꯅꯤ ꯑꯩꯈꯣꯏꯕ ꯂꯧꯗꯨ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯁꯨꯐꯝ ꯑꯃ ꯊꯤꯔꯛꯑꯣ ꯈꯣꯔꯁꯥ ꯈꯔ ꯇꯥꯍꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯧꯅꯕ ꯑꯗꯒꯤ ꯁꯨꯔꯨꯔꯅꯤ ꯂꯧ ꯁꯨꯕꯗ ꯂꯧꯔꯤ ꯂꯧꯌꯥ ꯁꯨꯕꯗ ꯈ꯭ꯋꯥꯡ ꯅꯥꯕ ꯍꯨꯃꯥꯡ ꯁꯧꯕ ꯋꯥꯕꯗꯨ ꯎꯔꯀꯥꯟꯗ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯦ ꯑꯁ ꯑꯩꯅ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯂꯦꯛꯄꯥꯎꯅ ꯊꯝꯃꯤꯁꯤ ꯋꯥꯏ ꯂꯦꯛꯄ ꯇꯜꯂꯦꯅ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯁꯤ ꯊꯕꯛ ꯁꯨꯕꯗꯩꯗꯤ ꯂꯦꯛꯄꯥꯕꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯈꯜꯂꯕ ꯏꯝꯐꯥꯜ ꯅꯨꯡ ꯀꯥꯔꯛ ꯂꯦꯛꯄ ꯍꯧꯔꯨꯕ ꯁꯨꯃꯥꯏꯅ ꯂꯦꯛꯄ ꯇꯜꯂꯀꯥꯟꯗ ꯍꯦꯛ ꯏꯁꯥꯅ ꯏꯁꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯝꯄꯦꯔꯤꯖꯟ ꯑꯃ ꯇꯧꯋꯦ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯁꯨꯗꯣꯛꯑꯒ ꯑꯩꯅ ꯂꯦꯛꯄꯥꯕ ꯍꯥꯏꯁꯦ ꯁꯨꯝ ꯄꯥꯔꯛꯀꯅ ꯋꯥꯔꯛꯄꯗ ꯑꯩꯅ ꯑꯁ ꯇꯜꯂꯦꯗꯒ ꯈꯜꯂꯛꯄꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯟꯐꯝ ꯊꯣꯛꯄꯗꯤ ꯊꯕꯛ ꯁꯨꯕꯗꯨꯅ ꯍꯦꯟꯅ ꯇꯜꯂꯦꯀꯣ ꯑꯗꯩ ꯀꯝꯄꯤꯌꯥꯔ ꯇꯧꯔꯀꯥꯟꯗ ꯂꯦꯛꯄꯥꯁꯤꯗꯤ ꯋꯥꯏ ꯍꯥꯏꯔꯤꯁꯤꯗꯤ ꯀꯥ ꯃꯅꯨꯡꯗ ꯐꯝꯃ ꯇꯧꯗꯣꯏꯅꯤ ꯁꯤꯅ ꯋꯥꯔꯕ ꯊꯕꯛ ꯁꯨꯕ ꯍꯖꯤꯔꯥ ꯁꯨꯕꯒꯗꯤ ꯀꯩꯁꯨ ꯃꯥꯟꯅꯗꯦꯀꯣ ꯈꯜꯂꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯥꯅ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯗꯀꯣ ꯄꯔꯥ ꯑꯃ ꯂꯦꯁꯟ ꯑꯃ ꯂꯔꯟ ꯇꯧꯖꯔꯒ ꯑꯃ ꯂꯦꯛꯄꯥꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯛꯑꯦꯕ ꯑꯩꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯀꯥꯟꯗꯀꯣ ꯅꯣꯏꯁꯨ ꯊꯕꯛ ꯁꯨꯔ ꯆꯥꯕ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯈꯪꯉꯝꯃꯅꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯍꯧꯕꯁꯤꯅ ꯐꯩ ꯅꯣꯏ ꯃꯤ ꯑꯣꯏꯈ꯭ꯔꯒꯗꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ
ꯌꯥꯝ ꯋꯥꯅ ꯁꯨꯗ꯭ꯔꯁꯨ ꯑꯗꯒꯤ ꯆꯥꯖꯔꯤ ꯇꯣꯂꯣꯞꯇꯨꯅ ꯆꯥꯎꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯁꯤꯟꯖꯕ ꯌꯥꯔꯅꯤ ꯅꯦꯛꯁꯇ ꯌꯦꯡꯉꯣꯁꯦ ꯇꯥꯏꯃꯔꯁꯦ ꯑꯃꯨꯛ ꯃꯨꯠꯊꯠꯂꯨꯔꯦ ꯑꯩꯅ ꯁꯨꯅꯟꯇꯁꯤꯁꯨ ꯂꯣꯛ ꯊꯨꯡꯉꯦꯅ ꯍꯧ ꯉꯝꯗ꯭ꯔꯦꯅꯦ ꯑꯩ ꯐꯦꯟꯁꯦ ꯌꯥꯝ ꯍꯩꯅꯗꯕꯅꯦꯕꯀꯣ ꯐꯦꯟ ꯊꯥꯕꯁꯦ ꯌꯥꯝꯅ ꯂꯣꯛ ꯆꯦꯟꯒꯜꯂꯦꯕ ꯑꯗꯨ ꯁꯥꯔꯃꯤꯅ ꯊꯥꯗ ꯌꯥꯗ ꯊꯥꯔꯦ ꯍꯟꯗꯛꯇꯤꯀꯣ ꯌꯦꯡꯉꯣ ꯇꯧꯔꯁꯦ ꯌꯥꯝ ꯊꯨꯕ ꯇꯥꯟꯅꯁꯤꯀꯣ ꯃꯦꯟꯇꯦꯜꯂꯤ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧ ꯉꯝꯕ꯭ꯔꯦ ꯏꯁꯄꯤꯠꯇꯣ ꯂꯣꯏꯅꯃꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯁꯤꯜꯂꯨꯀꯣ ꯌꯦꯡꯉ ꯂꯩꯕ ꯅꯠꯇꯕ ꯃꯌꯥꯝꯅ ꯍꯥꯟꯅ ꯑꯟꯁꯥ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯂꯩꯌꯣꯕ 99 ꯄꯦꯜꯂꯅꯤ 11 9 1 11 ꯒ 9 ꯒ 99 ꯑꯗꯨꯝ ꯇꯥꯔꯤ 2 72 22.5 ꯁꯤꯗꯤ ꯀꯌꯥ ꯇꯥꯏ 25 by 10 5 by 2 36 ꯒ 5 ꯄꯨꯏꯅ ꯀꯌꯥ ꯇꯥꯏ 130 ꯇꯥꯏ ꯑꯟꯁꯥꯔꯁꯦ ꯁꯤ ꯇꯥꯅꯤ ꯑꯣꯞꯁꯟ ꯅꯝꯕꯔ A ꯇꯥꯅꯤ ꯀꯣ ꯃꯦꯟꯇꯦꯜꯂꯤ ꯇꯧ ꯉꯝꯅꯦꯕ ꯁꯤꯗꯩꯁꯤ ꯀꯌꯥ ꯇꯥꯔꯦꯕ 99 이로이거 만 calculation ꯇꯧ ꯃꯑꯣꯡꯗꯨ ꯇꯥꯛꯀꯦꯕꯀꯣ ꯅꯣꯏꯁꯦ ꯍꯩꯅꯍꯟꯖꯦꯕ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯁꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯍꯟꯖꯦꯕ ꯅꯣꯏꯅ ꯕ꯭ꯔꯦꯟ ꯁꯤꯖꯤꯟꯅꯗꯅ ꯊꯝꯕꯗꯣ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤ ꯀꯩꯒ ꯃꯥꯟꯅꯩꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯡꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯊꯥꯡ ꯑꯃ ꯂꯩꯔꯦ ꯃꯥꯁꯨ ꯊꯥꯡ ꯑꯃ ꯂꯩꯔꯦ ꯃꯥꯅ ꯑꯗꯨꯝ ꯊꯥꯡꯗꯣ ꯁꯨꯝ ꯀꯝꯃꯦꯕꯀꯣ ꯁꯥ ꯀꯛꯄꯗ ꯁꯤꯖꯤꯟꯅꯔꯦꯕ ꯑꯗꯨꯝ ꯊꯧꯅꯤ ꯃꯥꯏ ꯊꯥꯡꯗꯣ ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯗꯅ ꯊꯧꯔꯦ ꯍꯥꯏꯕ ꯊꯥꯡꯗꯣ ꯀꯥꯡꯒ ꯏꯟꯁꯤꯜꯂ ꯀꯣꯂꯤꯡ ꯆꯥꯔ ꯃꯌꯥ ꯀꯨꯝꯃꯝꯃꯅꯦꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯕ꯭ꯔꯦꯟꯁꯦ ꯁꯨꯝ ꯁꯤꯟꯅꯧꯕ ꯃꯥꯅ ꯀꯜꯀꯨꯂꯦꯁꯟ ꯍꯥꯏꯁꯦ ꯅꯣꯏꯅ ꯁꯨꯝ ꯇꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯍꯩꯔꯛꯀꯗꯣꯏꯅꯦ ꯍꯦꯕꯤꯠ ꯆꯨꯍꯜꯂꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯈꯟꯕ ꯑꯪꯀꯒꯤ ꯄꯨꯔꯤꯕꯤ ꯌꯦꯟꯅꯕꯁꯦ ꯇꯧꯅꯤꯡꯗꯕ ꯑꯃ ꯂꯩꯗꯅ ꯍꯦꯛꯇ ꯋꯥꯅꯤꯡꯗꯕꯗꯣ ꯕ꯭ꯔꯦꯟꯁꯦ ꯋꯥꯔꯀꯥꯟꯗ ꯑꯩ ꯋꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯇꯣꯛꯅꯤꯡꯕꯗꯣ ꯕ꯭ꯔꯦꯟꯗꯣ ꯇꯞ ꯇꯞꯅ ꯌꯦꯡꯉꯛꯀꯣ ꯋꯥꯒꯅꯨ ꯈꯔꯒ ꯇꯧꯒꯣꯅ ꯊꯦꯝ ꯏꯟꯁꯤꯟꯒꯗꯧꯅꯦꯕ ꯌꯥꯔꯦꯀꯣ ꯕ꯭ꯔꯦꯟꯁꯦ ꯑꯩꯅ ꯀꯔꯤꯒꯤ ꯊꯥꯡꯒꯁꯦ ꯄ꯭ꯔꯃꯥꯟ ꯇꯧꯏ ꯑꯄꯤꯛꯄ ꯑꯉꯥꯡꯒꯁꯨ ꯅꯤꯡꯉꯥꯏ ꯈꯟꯕ ꯑꯄꯤꯛꯄ ꯑꯉꯥꯡꯒꯁꯦ ꯄ꯭ꯔꯃꯥꯟ ꯇꯧꯗ꯭ꯔꯥ ꯊꯦꯝ ꯂꯣꯏꯅꯧ ꯍꯥꯏꯗꯣ ꯍꯦꯛ ꯃꯥꯅ ꯍꯦꯛ ꯇꯝ ꯄꯥꯝꯍꯜꯂꯒ ꯍꯦꯛ ꯆꯨꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯉꯥꯏ ꯈꯪꯊꯦꯟ ꯇꯧ ꯌꯥꯗꯕꯅꯤ ꯄ꯭ꯔꯦꯁꯔ ꯄꯤꯒꯅꯣꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯁꯦ 99 ꯂꯩꯔꯦꯗꯅ ꯁꯦ 11ꯒ 9ꯒ 99 ꯂꯩꯔꯦ 99 ꯁꯤꯅ ꯁꯨꯝ ꯌꯦꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯈꯥ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯇꯥꯔꯗꯤ 9 11 ꯁꯤꯁꯨ ꯑꯃꯨꯛ 99 ꯑꯃ ꯇꯥꯍꯧꯔꯦ ꯁꯤꯐꯥꯎꯁꯤ 99 ꯇꯥꯊꯣꯛꯈ꯭ꯔꯦꯀꯣ ꯑꯃꯨꯛ 99 ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯗꯣꯔꯤꯕ 144 ꯌꯦꯟꯅꯕ ꯍꯥꯏꯕ 198 ꯃꯈꯥ ꯂꯥꯛꯑꯅꯤꯀꯣ 99 ꯃꯊꯛ ꯂꯩꯔꯦ 99 2 198 98ꯅꯤꯀꯣ 2ꯗ 144 ꯀꯛꯑꯗꯤ 72 ꯇꯥꯔꯦ ꯁꯤ 72 ꯇꯥꯍꯧꯔꯦ ꯑꯗꯣ ꯁꯤ 2.5 ꯁꯤꯗꯤ 25 by 10 ꯂꯥꯛꯑꯅꯤ ꯍꯥꯏꯗꯤ 5 by 2 ꯂꯥꯛꯑꯅꯦꯕ ꯑꯗꯣ ꯀꯛꯅꯔꯗꯤ ꯁꯤ 36 by 36ꯒ 5ꯀꯅꯦꯕ ꯑꯩꯅ ꯇꯧꯍꯧꯔꯤꯗꯣ ꯑꯗꯣ 36ꯒ 5ꯒ ꯄꯨꯔꯤꯅꯕꯁꯤꯁꯨ ꯅꯣꯏꯅ ꯁꯣꯂꯥ ꯐꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯗꯥꯏꯔꯦꯛ ꯄꯨꯏꯗ꯭ꯔꯁꯨ ꯅꯤꯌꯣꯝ ꯑꯃ ꯂꯩꯕ ꯑꯍꯥꯟꯕꯗ 5ꯅ 30ꯗ ꯄꯨꯔꯤꯊꯣꯛꯑꯣ 36 ꯍꯥꯏꯗꯤ 30 + 6 ꯅꯠꯇ꯭ꯔꯣ ꯑꯗꯣ 5ꯅ 30ꯗ ꯄꯨꯔꯤꯗꯤ 5 ꯀꯨꯟꯊ꯭ꯔꯥꯗꯤ ꯀꯌꯥꯅꯣ 180 ꯅꯠꯇ꯭ꯔꯣ 5ꯗ ꯑꯃꯨꯛ 3 ꯅꯪ ꯄꯨꯔꯤꯗꯤ 5 3 ꯀꯨꯟꯊ꯭ꯔꯥ 180 ꯀꯨꯟꯊ꯭ꯔꯥꯒꯗꯤ 130 ꯅꯠꯇ꯭ꯔꯣ ꯄꯨꯔꯤꯕꯒꯤ ꯅꯤꯌꯣꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯁꯣꯂꯥ ꯐꯥꯗ꯭ꯔꯁꯨ ꯑꯅꯗꯔ ꯑꯔꯥꯏꯕ ꯋꯦꯗ ꯁꯤꯟꯅꯁꯦꯕ 5ꯅ ꯀꯨꯟꯊ꯭ꯔꯥꯗ ꯄꯨꯏꯅꯤ 180 5ꯅ 3ꯇ ꯄꯨꯔꯤꯗꯤ ꯀꯨꯟꯊ꯭ꯔꯥ ꯑꯅꯤꯗꯨ ꯄꯨꯜꯂꯒ 130 ꯍꯥꯏꯗꯤ ꯃꯥꯏꯟ ꯀꯥꯜꯀꯨꯂꯦꯁꯟ ꯑꯗꯨꯝ ꯇꯧ ꯌꯥꯅꯦꯕ ꯁꯤ ꯑꯩ ꯃꯀꯣꯛꯇ ꯍꯟꯅ ꯇꯥꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯁꯤꯒ ꯃꯥꯟꯅꯕ ꯑꯃ ꯍꯥꯏꯔꯛꯀꯦ ꯅꯣꯏ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ 48 ꯁꯤꯒ 7ꯒ ꯄꯨꯏꯅꯁꯦꯕ ꯅꯪꯅ ꯁꯣꯂꯥꯞ ꯊꯤꯕꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧ ꯌꯥꯁꯤ ꯀꯩꯅꯣ 7ꯒ 40ꯒ ꯄꯨꯏꯅꯣꯕ 48 ꯍꯥꯏꯗꯤ 40 + 8 ꯅꯠꯇ꯭रो 7ꯒ 40ꯒꯗꯤ 130 3 4 19 ꯅꯠꯇ꯭रो ꯑꯗꯨꯗꯤ 40ꯒꯤꯅꯤꯅ 130 ꯂꯩꯔꯝꯃꯅꯤꯀꯣ 130ꯗꯨꯗ 3 9 53 ꯅꯠꯇ꯭ꯔꯥ 130ꯗ 53 ꯍꯥꯞꯆꯤꯟꯕꯗꯤ ꯅꯣꯏ ꯍꯩꯔꯝꯅꯤꯗ 153 ꯆꯨꯝꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯣꯂꯥꯞ ꯐꯥꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯇꯤ ꯁꯤꯟꯅꯕꯗꯣ ꯑꯣꯟꯊꯣꯛꯈ꯭ꯔꯣꯕ ꯍꯥ ꯄꯤꯇꯤ ꯁꯤꯟꯅꯗ ꯆꯨꯝꯃꯦ 336 ꯈꯔ ꯂꯥꯜꯍꯟꯕꯩ ꯋꯥꯅꯤꯗ ꯅꯣꯏꯁꯨ ꯂꯥꯜꯍꯟꯗ꯭ꯔꯗꯤ ꯅꯣꯏ ꯕ꯭ꯔꯦꯟꯗꯨ ꯌꯨꯁ ꯇꯧꯗꯦꯕꯀꯣ ꯌꯥꯔꯕ ꯃꯊꯪꯗ ꯁꯦ ꯑꯃ ꯍꯦꯛ ꯊꯥꯖꯤꯜꯂꯛꯀꯦꯕꯀꯣ ꯑꯦꯅꯤ ꯄꯤꯔꯝꯁꯅꯣ ꯖꯣꯕꯤ ꯄꯤꯅꯤꯡꯕ ꯄꯤꯖꯁꯅꯨ ꯑꯩꯈꯣꯏꯅ ꯉꯝꯒꯗꯧꯅꯦꯕ ꯁꯤ ꯁꯄꯣꯁ 8ꯀ ꯇꯧꯔꯦꯅ ꯈꯜꯂꯣꯁꯦ 8ꯀ ꯄꯨꯔꯤꯅꯔꯦꯅ ꯈꯜꯂꯣ ꯅꯪ ꯇꯧꯗꯣꯏꯁꯦ ꯀꯩ ꯇꯧꯗꯣꯏꯕ 9ꯒ 40ꯒ ꯄꯨꯏꯅꯗꯤ 310 9 3 94 ꯅꯪ ꯇꯧꯗꯣꯏ 310ꯗ 94 ꯍꯥꯞꯆꯤꯜꯂꯗꯤ ꯀꯌꯥ ꯇꯥꯔꯦ 369 ꯅꯠꯇ꯭ꯔꯥ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯁꯣꯂꯥꯞ ꯐꯥꯗ꯭ꯔꯒꯁꯨ ꯑꯐꯥꯕ ꯋꯦꯗ ꯑꯅꯗꯔ ꯋꯦꯗ ꯇꯧꯕ ꯌꯥꯅꯩꯀꯣ ꯑꯗꯨꯅ ꯁꯨꯝ ꯂꯥꯏꯅ ꯗꯛ 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 ꯇꯧꯕ ꯍꯩꯕꯗꯨꯅꯦꯕ ꯑꯪꯀ ꯍꯩꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯀꯣꯂꯣꯝ ꯄꯥꯏꯌꯣ ꯌꯨꯝꯗ ꯑꯪꯀ ꯍꯣꯠꯄꯗ ꯃꯦꯊꯃꯦꯇꯤꯛꯁꯀꯤꯗꯤ ꯌꯦꯡꯉ ꯇꯣꯛꯀꯅꯣꯕ ꯑꯍꯣꯠꯄ ꯌꯦꯡ ꯁꯥꯟꯅꯒꯅꯣꯕ ꯑꯩꯅ ꯍꯣꯠꯄꯗꯣ ꯕꯣꯏ ꯑꯃ ꯄꯥꯏꯔꯒꯅꯦ ꯅꯁꯥꯅ ꯄꯨꯔꯤꯕ ꯌꯦꯟꯅꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯁꯤꯜꯂꯣ ꯑꯗꯨꯗꯤ ꯇꯣꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯄꯨꯔꯤꯕ ꯌꯦꯟꯅꯕꯁꯦ ꯐꯣꯟꯗꯨꯗ ꯎꯕ ꯍꯩꯔꯛꯑꯅꯦꯕ ꯅꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇꯦꯗꯅ
ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏ ꯍꯅꯨꯕꯤ ꯃꯌꯥꯝ ꯑꯃ ꯏꯃꯥ ꯀꯩꯊꯦꯜꯗꯕꯨ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯗꯤ ꯌꯦꯡꯉꯣ ꯍꯤꯁꯥꯞꯇꯤ ꯅꯣꯏꯅ ꯍꯦꯟꯖꯤꯜꯂꯨ ꯌꯥꯔꯣꯏ 500 ꯆꯞꯄꯤ ꯇꯧ ꯊꯥꯔꯨꯕꯀꯣ ꯆꯞ ꯆꯥ ꯍꯜꯂꯛꯀꯅꯤ ꯃꯣꯏꯅ ꯍꯜꯂꯛꯇ꯭ꯔꯥ ꯑꯍꯦꯟꯕꯒꯗ ꯐꯗꯤꯒꯣꯝ ꯃꯆꯥ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯇꯛ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯃꯦꯊꯃꯦꯇꯤꯛꯁ ꯍꯩꯔꯛꯄꯩ ꯅꯠꯇꯦꯕ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯔꯛꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯗꯤ ꯂꯣꯏ ꯍꯩꯅꯤ ꯅꯣꯏ ꯕ꯭ꯔꯦꯟꯗꯣ ꯁꯤꯖꯤꯟꯅꯕ ꯇꯝꯍꯟꯕꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯌꯥꯔꯕ ꯌꯥꯔꯦꯀꯣ ꯁꯦ ꯑꯩꯅ ꯁꯤꯗ ꯃꯦꯟꯇꯦꯜꯂꯤ ꯍꯣꯠꯂꯤꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯩꯅꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯗꯕ ꯂꯦꯚꯦꯜ ꯌꯧꯔꯛꯀꯅꯤ ꯑꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛ ꯏꯔ ꯍꯣꯠꯂꯣꯕ ꯍꯌꯦꯡ ꯅꯣꯏꯅ ꯑꯦꯛꯖꯥꯝꯗ ꯁꯤ ꯀꯝꯄꯨꯇꯔ ꯏꯁꯀ꯭ꯔꯤꯟꯗ ꯁꯤ ꯊꯣꯛꯑꯅꯤ ꯃꯀꯣꯛꯇ ꯁꯤꯜ ꯂꯩꯔꯅꯤ ꯑꯗꯨ ꯁꯤꯟꯕꯗꯨꯅ ꯃꯤꯅꯤꯠ ꯑꯗꯣꯝꯗꯅ ꯃꯤꯅꯤꯠ ꯆꯠꯈꯤꯁꯦ ꯍꯟꯗꯛ ꯖꯤꯗꯤ ꯊꯥꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏ ꯑꯁ ꯁꯥꯔ ꯀꯣꯏꯁꯟ ꯌꯥꯝ ꯆꯥꯅꯩ ꯃꯦꯠꯁꯇꯣ ꯑꯇꯩ ꯍꯣꯠꯂꯣꯏꯔꯦ ꯃꯦꯠꯁꯀꯤ ꯃꯤꯅꯤꯠ 35 ꯂꯦꯝꯃꯦ ꯑꯗꯣ ꯀꯣꯏꯁꯟ 5ꯗꯤ ꯍꯦꯟꯅ ꯅꯪꯍꯧꯗꯧ ꯋꯥꯅꯤꯒ ꯍꯥꯏꯖꯤꯟꯗꯅꯀꯣ ꯃꯥꯏꯗꯨ ꯍꯔꯥꯎꯔ ꯇꯝꯃꯤꯔꯣ ꯅꯨꯡꯉꯥꯏꯔ ꯇꯝꯃꯤꯔꯣ ꯄꯥꯎꯗꯣ ꯅꯠꯇ꯭ꯔ ꯀꯣꯏꯁꯟ ꯆꯥꯅꯩ ꯍꯥꯏꯕ ꯑꯝꯗ ꯍꯥꯏꯔꯦꯀꯣ ꯑꯩꯁꯦ ꯊꯥꯒꯠꯂꯝꯃꯦꯕ ꯑꯗꯨ ꯃꯤꯅꯤꯠ 35 ꯂꯩꯕ ꯀꯣꯏꯁꯟ 5 ꯍꯣꯠꯂꯤꯌꯦ ꯑꯗꯨꯗꯤ ꯀꯣꯏꯁꯟꯁꯨ ꯆꯥꯅꯩ ꯍꯥꯏꯔꯕ ꯃꯤꯅꯤꯠ 35 ꯀꯣꯏꯁꯟ 5 ꯍꯣꯠꯄꯗꯨꯗꯤ ꯃꯥ ꯁ꯭ꯄꯤꯠ ꯌꯥꯝ ꯇꯞꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔ ꯊꯥꯏ ꯇꯨꯏꯁꯟꯗ ꯑꯃꯨꯛ ꯆꯠꯄ ꯃꯁꯥꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗ꯭ꯔꯤꯕꯅꯤ ꯁ꯭ꯄꯤꯠꯇꯨ ꯇꯞꯄꯦ ꯀꯣ ꯇꯨꯏꯁꯟꯗ ꯇꯥꯛꯈꯤꯕ ꯇꯥꯏꯞ ꯃꯌꯥꯝꯗꯨꯗꯤ ꯊꯦꯡꯅꯔꯝꯃꯦ ꯀꯣꯏꯁꯟ ꯆꯥꯅꯩꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯁ꯭ꯄꯤꯠꯇꯨ ꯂꯩꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯤꯅ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯁ꯭ꯄꯤꯠꯁꯦ ꯅꯁꯥꯅꯁꯨ ꯌꯨꯝꯗꯁꯨ ꯈꯔ ꯍꯣꯠꯁꯟꯅꯒꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯌꯦꯡ ꯃꯟꯗꯦꯗ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯁꯦ ꯑꯦꯕ꯭ꯔꯤ ꯑꯩ ꯁꯤꯗ ꯀ꯭ꯂꯥꯁꯇ ꯔꯦꯀꯣꯔꯠ ꯂꯧꯅꯕ ꯁꯦꯝꯃꯤꯕ PDF ꯁꯤꯡꯁꯦ ꯇꯥꯏꯞ ꯃꯈꯜ ꯁꯨꯅ ꯂꯦꯚꯦꯜ ꯑꯅꯤ ꯊꯣꯛꯍꯟꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯁꯣꯟꯕ ꯊꯕꯛ ꯃꯆꯥ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯁꯣꯟꯕ ꯁꯥꯇ꯭ꯔꯁꯤꯡ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯈꯜꯂꯒ ꯂꯦꯚꯦꯜ 1ꯒꯤ ꯀꯣꯏꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯁꯦꯠꯁ ꯑꯗꯨ ꯈꯔ ꯂꯩꯈꯠꯂꯒ ꯑꯃꯨꯛ ꯈꯔ ꯑꯣꯐꯤꯁꯥꯔ ꯂꯦꯚꯦꯜ CGL ꯑꯣꯏꯒꯦꯔꯥ ꯀꯩꯀꯥ ꯇꯧꯔꯁꯨ ꯌꯥꯅꯕ ꯑꯗꯨꯒꯤ ꯂꯦꯚꯦꯜ 2ꯒꯤ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯁꯦꯝꯃꯅꯦꯕ ꯌꯥꯟꯗ꯭ꯔꯦꯀꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯣꯛ ꯌꯥꯝꯅ ꯀꯩꯅꯣ ꯋꯥꯡꯖꯗꯦ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯄꯥꯖꯔꯣꯏ ꯍꯥꯏꯔꯒ ꯂꯦꯚꯦꯜ 1 ꯐꯥꯎ ꯄꯥꯔꯒ ꯇꯣꯛꯑꯁꯨ ꯌꯥꯕ ꯌꯥꯝ ꯍꯦꯟꯅ ꯑꯍꯦꯟꯕ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯂꯦꯚꯦꯜ 2 ꯐꯥꯎ ꯌꯧ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯦꯛꯁꯟ ꯑꯅꯤ ꯊꯣꯛꯅ ꯇꯧꯕꯤꯔꯛꯑꯅꯤꯀꯣ ꯅꯣꯏꯒꯤꯀꯣ ꯑꯣꯀꯦ ꯁꯦ ꯌꯥꯔꯦꯀꯣ ꯁꯤꯒꯤꯗꯣ 25ꯁꯤ ꯀꯌꯥꯒ ꯃꯥꯟꯅꯔꯦꯕ 25/10ꯒ 2.5ꯁꯤ ꯅꯠꯇ꯭ꯔꯣ ꯄꯣꯏꯟ ꯃꯇꯨꯡꯗ ꯗꯤꯖꯤꯠ ꯑꯃ ꯂꯩꯕꯗꯨ ꯁꯨꯃꯥꯏꯅ 10 ꯌꯦꯜꯂꯅꯤꯀꯣ ꯁꯤ ꯀꯌꯥ ꯇꯥꯔꯦ ꯀꯛꯊꯠꯅꯗꯦ ꯀ꯭ꯂꯥꯁꯁꯤ ꯃꯇꯝ ꯁꯥꯡꯈꯤꯗꯧꯔꯦ 5 2 5/2 ꯇꯥꯔꯕ ꯀꯣ ꯁꯤ 5/2 ꯇꯥꯔꯦ ꯑꯩꯅ ꯍꯥꯟꯅ ꯁꯤ ꯍꯥꯟꯅ ꯍꯣꯠꯇꯣꯛꯄꯗ ꯀꯩꯝ ꯂꯥꯟꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯁꯤ ꯃꯅꯤꯡꯗ ꯍꯧꯗꯣꯏ 99 ꯇꯥꯔꯕ ꯁꯦ 144 ꯌꯦꯟꯅꯕ 198 ꯅꯠꯇ꯭ꯔꯥ ꯏꯟꯇꯨ ꯁꯤꯒꯤꯁꯤ ꯀꯌꯥꯕ 121 ꯏꯟꯇꯨ 81 ꯁꯤꯗ ꯂꯥꯛꯁꯤ 91ꯁꯤ ꯃꯊꯪꯒ ꯑꯣꯟꯊꯣꯛꯅꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 99 ꯇꯥꯕꯁꯦ ꯑꯗꯨ ꯀꯛꯊꯠꯅꯔꯗꯤ 7 11 13 ꯀꯛꯑꯗꯤ 11 ꯑꯗꯨꯗꯤ 99 ꯇꯥꯔꯦꯀꯣ ꯁꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ 5/2 ꯑꯃ ꯂꯥꯛꯑꯅꯤ ꯏꯟꯇꯨ 144 ꯀꯣ ꯁꯤ ꯌꯦꯟꯅꯕꯁꯤ ꯐꯨꯔꯤꯕꯣꯜꯂꯗꯤ 1/98 ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ 99 ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯣꯏꯔꯦ ꯁꯤ ꯀꯛꯊꯠꯅꯔꯗꯤ 99 2 ꯇꯥꯔꯦ 2 ꯁꯤꯒꯗꯤ 72 ꯇꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ 5/2ꯒ ꯀꯅꯥ ꯄꯨꯏꯅꯔꯦꯕ 72 ꯄꯨꯏꯅꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯀꯛꯊꯠꯅꯕ 36 ꯇꯥꯔꯕ ꯑꯗꯨꯗꯤ 5ꯒ 36ꯒ ꯀꯌా ꯇꯥꯔꯦ ꯑꯗꯨꯗꯤ 180 ꯇꯥꯔꯦ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯣ ꯂꯥꯏꯒꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯥꯏꯀꯣ ꯉꯝꯅꯤꯀꯣ ꯁꯦ ꯑꯗꯨ ꯅꯣꯏꯅ ꯁꯣꯟꯗꯣꯏꯁꯦ ꯀꯩꯗꯅꯣ ꯑꯩ ꯍꯩꯔꯅꯤꯗꯤ ꯈꯜꯂꯦ ꯅꯣꯏꯗꯤ ꯁ꯭ꯄꯤꯠꯀꯤ ꯋꯥ ꯈꯔ ꯁ꯭ꯄꯤꯠ ꯈꯔ ꯐꯣꯀꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯩꯔꯦꯅ ꯇꯣꯛꯊꯣꯛꯑꯅꯣꯕ ꯁꯤꯗ ꯁꯥꯇ꯭ꯔꯅ ꯁꯣꯏꯗꯣꯏꯁꯤ ꯀꯩꯅꯣ ꯑꯁ ꯁꯤ ꯑꯪꯀꯗꯨ ꯂꯥꯏꯕꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯅ ꯅꯣꯏꯅ ꯂꯩꯊꯣꯛꯀꯅꯣꯕ ꯅꯣꯡꯃꯒꯤ ꯀꯣꯏꯁꯟ 4 5 ꯁꯨꯝ ꯇꯧ ꯁꯥꯟꯅꯕ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟꯒꯤꯗꯤ ꯁ꯭ꯄꯤꯠ ꯇꯥꯟꯕ ꯀꯣ ꯌꯥꯔꯦ ꯁꯤꯃꯨꯛ ꯇꯧꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯊꯨꯔꯛꯑꯒꯦꯀꯣ ꯋꯥꯊꯤ ꯉꯥꯡ ꯁꯤꯗꯤ ꯎꯕ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯗ a + b होल स्क्वायर प्लस a - b ट्वाइस a स्क्वायर प्लस b स्क्वायर ने ट्वाइस a स्क्वायर प्लस b स्क्वायर अदो ऑप्शन नंबर डी तारमानी सिदि ख्वाइदगी वेरी इजी ओइरेको हा ओइदब्रा ट्वाइस हाबदि फॉर्मूला लेबने आइडेंटिटी बेस क्वेश्चन हाबदो आई होरेन सी लोरगा फजन अदुगी दु खरा क्वेश्चन मखल खरगा नैनासेबा ना सिदा लेमिस a + b होल स्क्वायर नत्रो सिदा लेसिना a - b होल स्क्वायर नत्रो a सारी दु कनानो 3x नि को मैम नत्रो b साइज ने कनानो 5 नेबा सुमाइना आइडेंटिटी अनि सी फॉर्मूला नि तिसना उबको होरेन के लानी ट्वाइस ऑफ a स्क्वायर प्लस b स्क्वायर न लागतो लेरबा अदु 2 लेरे a की स्क्वायर दी 3x की स्क्वायर दी 3x की स्क्वायर तौसलदी 3 की स्क्वायर तौदी 9x की 9x स्क्वायर नत्रो मैम ज्ञान तारी नत्रो b स्क्वायर दी 5 स्क्वायर नि 25 तारबा सुमाइना वेरी इजी ऑप्शन इरा लाइन पिरे सी मी लोय लाइन नि में थेंगनदब मीना करेम खमाय होतिनो सुम खर मतम संगबै वाने मी लोय लाइनेबा हइतु कोचिंग चतब साट पाक यावनद्रबनि कोचिंग चतस यूट्यूब त कइदा म्याम लैरा कोइ मणिपुर द जो अजा फफब खर मणिपुर चेनेल हांगदा तौबा हौरे को
ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯣ ꯌꯦꯡꯉꯣ ꯀꯥꯟꯅꯕ ꯂꯧꯒꯗꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗꯗꯤꯅꯦ ꯃꯤꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯀꯣ ꯂꯣꯏꯅ ꯂꯧꯕ ꯍꯩꯔꯦ ꯅꯪ ꯅꯣꯂꯦꯖ ꯂꯧꯔ ꯊꯕꯛ ꯈꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯃꯤꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯂꯦꯖꯁꯦ ꯇꯞ ꯇꯞ ꯂꯧꯒꯗꯕꯅꯦ ꯑꯩ ꯋꯥꯗꯤ ꯌꯥꯔꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯦ ꯑꯃ ꯍꯣꯔꯦꯟ ꯇꯥꯏꯃꯔ ꯊꯥꯔꯁꯤꯀꯣ ꯁꯤ ꯀꯣꯏꯁꯟꯁꯤꯗ ꯎꯕ ꯑꯩꯈꯣꯏ ꯊꯨꯅ ꯍꯣꯠꯀꯦꯗꯤ ꯀꯩ ꯇꯧ ꯇꯥꯔꯦ ꯃꯀꯣꯛꯇ ꯍꯧꯒꯦ ꯇꯥꯏꯃꯔꯁꯦ ꯊꯥꯔꯦꯀꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗ ꯄꯤꯔꯝꯃꯤꯁꯦ ꯚꯦꯂꯨ ꯄꯨꯇꯤꯡꯁꯨ ꯌꯥꯏꯕꯀꯣ ꯍꯣꯔꯦꯟ ꯇꯥꯛꯀꯦ ꯁꯤ ꯑꯪꯀꯁꯤ ꯁ꯭ꯄꯤꯠ ꯍꯥꯟꯅ ꯇꯧꯒꯦꯁꯤ ꯚꯦꯂꯨ ꯄꯨꯇꯤꯡ ꯇꯧꯒꯨꯝꯁꯦꯀꯣ ꯋꯥꯏ ꯄ꯭ꯂꯁ ꯁꯤꯗꯤ ꯄꯠ ꯁꯥꯗꯣꯛꯄ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯅꯤ ꯈ꯭ꯋꯥꯏ ꯊꯨꯅ ꯍꯣꯠꯀꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯣ ꯍꯣꯔꯦꯟ ꯁꯥꯏꯟꯁꯤꯗ ꯊꯨꯅ ꯍꯣꯠꯅ ꯍꯩꯒꯗꯕꯅꯤꯀꯣ ꯋꯥꯏ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯗꯥꯏꯅꯦ ꯃꯥꯏꯅꯁ ꯂꯩꯔꯗꯤ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯁꯥꯏꯟꯁꯤ ꯂꯣꯏ ꯆꯦꯟꯖ ꯇꯧꯅꯤ ꯄ꯭ꯂꯁ ꯂꯩꯔꯝꯕꯅ ꯃꯥꯏꯅꯁ ꯃꯥꯏꯅꯁ ꯂꯩꯕꯅ ꯄ꯭ꯂꯁ ꯄ꯭ꯂꯁ ꯂꯩꯕꯅ ꯃꯥꯏꯅꯁ ꯍꯩꯔꯦꯀꯣ ꯁꯤꯁꯨ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯕꯅꯤ ꯁꯤ ꯆꯦꯟꯖ ꯇꯧꯔꯣ ꯃꯥꯏꯅꯁ ꯑꯦꯛꯁ ꯄ꯭ꯂꯁ ꯂꯩꯔꯝꯕꯁꯦ ꯃꯥꯏꯅꯁ ꯂꯥꯛꯑꯅꯤ ꯁꯣꯝꯗ ꯄ꯭ꯂꯁ ꯋꯥꯏ ꯁꯣꯝꯗ ꯃꯈꯥꯗ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ ꯋꯥꯏ ꯁꯤꯗ ꯂꯣꯏꯔꯦ ꯑꯪꯀꯁꯤ ꯀꯛꯅꯕ ꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯛ ꯇꯛ ꯊꯣꯔꯛꯀꯅꯤꯀꯣ ꯋꯥꯏ ꯋꯥꯏ ꯄ꯭ꯂꯁꯀ ꯃꯥꯏꯅꯁꯀ ꯖꯤꯔꯣ ꯇꯥꯈꯤꯕꯅꯤ ꯀꯛꯅꯔꯤꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯖꯤꯔꯣ ꯃꯥꯏꯅꯁ ꯋꯥꯏꯒ ꯄ꯭ꯂꯁ ꯋꯥꯏꯒ ꯁꯤꯗꯤ ꯃꯥꯏꯅꯁ ꯋꯥꯏ ꯇꯥꯍꯧꯔꯕꯣ ꯑꯗꯨ ꯇꯥꯍꯧꯔꯤꯁꯤ ꯋꯥꯏ ꯄ꯭ꯂꯁ ꯇ꯭ꯋꯥꯏꯁ ꯑꯦꯛꯁ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯃꯅꯨꯡꯗ ꯃꯥꯏꯅꯁ ꯋꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯍꯧꯔꯤ ꯅꯠꯇ꯭ꯔꯥ ꯃꯥꯏꯅꯁ ꯋꯥꯏꯗꯨꯒ ꯁꯤꯒꯤ ꯃꯥꯏꯅꯁ ꯑꯃ ꯂꯩꯔꯤ ꯕ꯭ꯔꯦꯀꯦꯠ ꯃꯃꯥꯡꯗ ꯁꯤ ꯃꯅꯨꯡꯗ ꯃꯥꯏꯅꯁ ꯋꯥꯏ ꯑꯃ ꯂꯩꯕꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯁꯤꯗ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁ ꯋꯥꯏ ꯑꯗꯨ ꯄ꯭ꯂꯁ ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯦ ꯑꯗꯨ ꯁꯤ ꯄ꯭ꯂꯁ ꯇꯥꯔꯅꯤ ꯁꯤ ꯄ꯭ꯂꯁ ꯋꯥꯏꯁꯤꯒ ꯁꯤꯒꯤ ꯄ꯭ꯂꯁ ꯋꯥꯏꯒ ꯇ꯭ꯋꯥꯏꯁ ꯋꯥꯏꯗꯒꯤ ꯇ꯭ꯋꯥꯏꯁ ꯋꯥꯏ ꯂꯧꯊꯣꯛꯑꯗꯤ ꯖꯤꯔꯣ ꯇꯥꯔꯅꯤ ꯑꯣꯡꯂꯤ ꯇ꯭ꯋꯥꯏꯁ ꯑꯦꯛꯁꯇ ꯉꯥꯏꯍꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁ꯭ꯄꯤꯠꯇꯨ ꯁꯨꯃꯥꯏꯅ ꯍꯣꯠꯀꯗꯕꯅꯤ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯊꯨꯅ ꯍꯣꯠꯂꯁꯨ ꯃꯤꯅꯤꯠ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯗ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯨ ꯑꯔꯣꯏꯕꯒꯤ ꯁ꯭ꯄꯤꯠꯅꯦꯕ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯐꯖꯅ ꯁ꯭ꯄꯤꯠ ꯂꯩꯔꯒ ꯍꯣꯠꯂꯁꯤꯐꯥꯎ ꯃꯤꯅꯤꯠ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯔꯟ ꯇꯧꯕ ꯐꯪꯉꯤ ꯁꯤꯗ ꯀꯃꯥꯏꯅ ꯍꯣꯠꯇꯣꯏꯅꯣꯒ ꯇꯞꯊ ꯂꯩꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯤꯅꯤꯠ ꯑꯅꯤ ꯁꯣꯏꯕ ꯃꯤꯅꯤꯠ ꯑꯅꯤ ꯌꯧꯕꯗ ꯁꯣꯏꯗ꯭ꯔꯦ ꯑꯅꯤꯡꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯪꯀꯗꯤ ꯂꯥꯏꯔꯤꯅꯦꯕ ꯁꯤ ꯑꯗꯨꯗꯩꯗꯨꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯍꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯃ ꯂꯩꯌꯦꯕ ꯎ ꯉꯝꯒꯗꯧꯅꯦꯕ ꯑꯩꯅ ꯁ꯭ꯇꯦꯞꯁꯤꯗ ꯁꯥꯏꯟ ꯑꯣꯟꯕꯁꯦ ꯁꯤꯗ ꯍꯦꯟꯅ ꯊꯨꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯔꯣꯏꯗ ꯁꯤ ꯊꯨꯔꯕꯅꯤꯗ ꯇꯛ 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 ꯆꯦꯟꯖ ꯇꯧꯔꯕꯅꯤ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦꯀꯣ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯊꯨꯔꯕꯅꯤ ꯁꯤꯗꯩ ꯊꯨꯅꯒꯦꯗꯤ ꯌꯥꯝ ꯊꯨꯅ ꯈꯞꯄ ꯇꯥꯔꯦ ꯑꯗꯩ ꯁꯤ ꯌꯥꯔꯕꯅꯦꯕ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯚꯦꯂꯨ ꯄꯨꯇꯤꯡ ꯌꯥꯏꯕꯁꯤꯗꯀꯣ ꯚꯦꯂꯨ ꯄꯨꯇꯤꯡ ꯌꯥꯏꯕ ꯚꯦꯂꯨ ꯄꯨꯇꯤꯡ ꯃꯇꯝ ꯆꯪꯒꯅꯤ ꯁꯤꯗ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯀꯟꯁꯦꯞ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯚꯦꯂꯨ ꯄꯨꯇꯤꯡ ꯍꯥꯏꯅ ꯁꯣꯔꯠꯀꯠ ꯃꯦꯊꯗ ꯑꯃ ꯂꯩ ꯀꯥꯟꯅꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯕꯣ ꯄꯤꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯀꯥꯟ ꯀꯃꯥꯏꯅ ꯍꯣꯠꯇꯣꯏꯅꯣ ꯋꯥꯏ ꯋꯦꯛꯁꯨ ꯃꯌꯥꯝ ꯌꯥꯎꯁꯤꯟꯀꯥꯟꯗ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯋꯥꯈꯜꯁꯦ ꯂꯃꯨꯛꯅꯈ꯭ꯔꯅꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕ ꯁꯥꯏꯟ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯃꯥꯅ ꯀꯛꯅꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯎ ꯉꯝꯒꯗ ꯀꯣꯏꯁꯟꯁꯦ ꯍꯥꯟꯅ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯣꯏꯅ ꯑꯣꯜꯔꯦꯗꯤ ꯊꯦꯡꯅꯍꯧꯔꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯇꯛ ꯎꯕꯒ ꯍꯥꯏꯔꯛꯏꯁꯦ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅꯀꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯣꯠꯀꯅꯤꯗꯨ ꯀꯣꯏꯁꯟꯗꯨ ꯎꯕꯒ ꯑꯟꯁꯥꯔ ꯁꯨꯃꯥꯏꯅ ꯍꯣꯠꯀꯅꯤꯁꯤ ꯇꯛ ꯂꯥꯎꯅ ꯈꯟ ꯉꯝꯃꯕ ꯑꯪꯀ ꯊꯨꯔꯦ ꯑꯪꯀ ꯃꯇꯝ ꯆꯪꯉꯤꯁꯦ ꯀꯣꯏꯁꯟꯗꯨ ꯎꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯎ ꯇꯨ ꯁꯣꯜꯕ ꯍꯥꯏꯕꯁꯤ ꯈꯜꯂꯤꯉꯩꯗ ꯑꯗꯨꯝ ꯃꯤꯅꯤꯠ ꯑꯃ ꯋꯥꯈꯜ ꯈꯟꯕꯁꯦ ꯃꯇꯝ ꯆꯪꯗꯥꯏꯅꯦ ꯅꯪꯅꯗꯤ ꯁꯨꯝ ꯈꯜ ꯂꯩꯗꯣꯏꯅꯤ ꯁꯦꯀꯦꯟꯗꯤ ꯇꯛ ꯇꯛ ꯍꯧꯈꯤꯗꯣꯏꯅꯦꯕ ꯌꯥꯏꯀꯣ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯀꯣꯏꯁꯟꯗ ꯎꯕꯒ ꯑꯟꯁꯥꯔꯁꯦ ꯈꯨꯠ ꯊꯥꯕ ꯍꯧꯕꯒꯤ ꯆꯥꯡꯗ ꯂꯩꯒꯗꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯆꯠꯄ ꯃꯇꯝꯗ ꯀꯣꯏꯁꯟ ꯃꯈꯜ ꯁꯨꯅ ꯑꯦꯛꯖꯥꯝꯗ ꯍꯪꯒꯟꯕ ꯀꯣꯏꯁꯟꯁꯦ ꯇꯥꯏꯞ ꯁꯨꯅ ꯑꯗꯩ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯇꯧꯗꯅ ꯅꯁꯥꯒꯤ ꯁꯦꯜꯐ ꯏꯁꯇꯗꯤ ꯇꯧꯔꯒ ꯊꯦꯡꯅꯧꯒꯗꯧꯅꯦ ꯍꯥꯏꯁꯦ ꯍꯥꯟꯅ ꯊꯦꯡꯅꯩ ꯀꯣꯏꯁꯟꯗꯨꯗꯤ ꯃꯁꯤꯡ ꯑꯣꯟꯊꯣꯛ ꯍꯪꯒꯦꯔꯥ ꯀꯩꯗꯧ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯣꯠꯄꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯍꯣꯠꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯗ꯭ꯔꯦꯗꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯏꯔꯝꯃꯅꯤ ꯚꯦꯔꯤ ꯏꯖꯤ ꯑꯣꯏꯔꯝꯃꯅꯤ ꯌꯦꯡꯉꯨ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯍꯥꯏꯅꯔꯣ ꯑꯟꯁꯥꯔ ꯍꯥꯏꯔꯛꯑꯣ ꯑꯁ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯌꯧꯗꯦꯗ ꯃꯥꯏꯅꯁ ꯀꯌꯥ ꯑꯣꯞꯁꯟ ꯅꯝꯕꯔ ꯑꯦ ꯇꯥꯕ꯭ꯔꯥꯅꯦ ꯁꯣꯏꯗꯕ ꯈꯤꯇꯪ ꯁꯣꯏꯗ ꯑꯩꯈꯣꯏ ꯃꯤ ꯃꯥꯡ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯦ ꯚꯤꯗꯤꯑꯣ ꯏꯀꯥꯏꯀꯣ ꯀꯃꯟ ꯂꯧ ꯑꯣꯞꯁꯟ ꯅꯝꯕꯔ 250 ꯇꯥꯔꯣꯏꯗ꯭ꯔꯥꯅꯦ 25 ꯀꯃꯟ ꯂꯧꯈ꯭ꯔꯗꯤ ꯑꯦꯛꯀ ꯇꯨꯒ 10 ꯇꯥꯗ꯭ꯔꯣ ꯑꯗꯨ ꯃꯥꯏꯅꯁ 250 ꯁꯤꯗꯤ ꯁꯦꯀꯦꯟ 5 ꯆꯪꯉꯣꯏꯌꯦ ꯑꯁꯦꯡꯕꯒꯤ ꯑꯩ ꯍꯥꯏꯖꯤꯟꯕꯩ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯃꯥꯏ ꯊꯛꯄꯩꯅꯤꯀꯣ ꯑꯩꯅ ꯁꯤꯅꯤꯗ ꯀꯃꯟ ꯂꯧ ꯌꯥꯗ꯭ꯔꯣ ꯁꯤ ꯇꯥꯝ ꯑꯅꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯀꯃꯟ ꯂꯧ ꯌꯥꯁꯤ ꯃꯥꯏꯅꯁ 25 ꯀꯃꯟ ꯂꯧ ꯌꯥꯗ꯭ꯔꯣ ꯑꯗꯨ ꯁꯤꯗ ꯃꯥꯏꯅꯁ 25 ꯀꯃꯟ ꯂꯧꯗꯤ 8 ꯂꯩꯔꯦ ꯁꯤꯗ ꯄ꯭ꯂꯁ 2 ꯊꯣꯔꯛꯑꯅꯤ ꯑꯗꯨꯗꯤ 10ꯒ ꯃꯥꯏꯅꯁ 25 ꯄꯨꯏꯅꯔꯅꯤ ꯑꯗꯨꯗꯤ 0 ꯑꯃ ꯅꯞꯄ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏ ꯍꯥꯏꯕꯅꯤꯗꯣ ꯎꯕ ꯏꯔꯥꯏ ꯂꯥꯏ ꯉꯝꯅꯦꯕꯀꯣ ꯅꯣꯏꯅ ꯀꯩꯅꯣꯅꯦ ꯑꯅꯗꯔ ꯋꯦꯗ ꯈꯜꯂꯨꯕꯩꯅꯤ ꯅꯠꯇ꯭ꯔꯣ ꯕꯔꯝ ꯆꯠꯂꯨꯕꯩꯅꯦꯕ ꯂꯥꯏꯗꯤ ꯂꯥꯏꯅꯤꯗ ꯀꯣ ꯀꯃꯟ ꯂꯧꯕꯁꯤ ꯈꯪꯕ꯭ꯔꯣ ꯃꯌꯥꯝ ꯀꯃꯟ ꯂꯧꯕꯒꯤ ꯀꯟꯁꯦꯞ ꯈꯪꯗꯕ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯀꯃꯟ ꯂꯧꯕ ꯍꯥꯏꯕꯗꯤ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯇꯥꯔꯝꯒꯦ ꯅꯣꯏꯒꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕꯀꯣ 6x ꯍꯥꯏꯕꯁꯤꯒ 8a ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯤ ꯁꯝ ꯇꯧꯁꯦꯕ ꯃꯌꯥꯝ ꯀꯣ
ꯑꯩꯈꯣꯏꯅ ꯁꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯀꯌꯥ ꯇꯥꯏ ꯍꯥꯏ ꯅꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ 14x ꯇꯥꯏ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅꯗ꯭ꯔꯣ ꯅꯣꯏꯅ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯀꯃꯟ ꯂꯧꯔ ꯍꯣꯠꯂꯤꯅꯦꯕ ꯁꯤꯗ x ꯌꯥꯎꯗ꯭ꯔ ꯑꯅꯤꯃꯛꯇ x ꯀꯃꯟ ꯂꯧꯊꯣꯛꯑꯗꯤ ꯀꯃꯟ ꯂꯧꯕꯒꯤ ꯑꯔꯊꯁꯤꯅ ꯀꯩ ꯍꯥꯏꯅꯣ ꯀꯃꯟ ꯂꯧꯔꯤꯕꯁꯤꯅ ꯂꯩꯔꯝꯃꯤꯕ ꯇꯥꯝꯗꯨꯗꯤ ꯂꯣꯏ ꯌꯦꯟꯒꯗꯕ ꯀꯅꯥ ꯀꯃꯟ ꯂꯧꯕꯅꯣ x ꯅꯠꯇ꯭ꯔꯣ x ꯅ ꯌꯦꯟꯅꯤ ꯁꯤ ꯀꯅꯥ ꯀꯃꯟ ꯂꯧꯈꯤꯕꯅꯣ x ꯂꯧꯕ ꯅꯠꯇ꯭ꯔꯣ x ꯅ ꯌꯦꯟꯅꯤ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯛꯊꯠꯅꯔ 6 ꯇꯥꯔꯦ ꯁꯤꯗꯅ ꯀꯌꯥ ꯇꯥꯔꯦ 8 ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯄꯨꯟꯅ 14ꯒ x ꯒ ꯔꯕꯣ 14x ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯥꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯀꯃꯟ ꯂꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯝꯖꯤꯜꯂꯒ ꯊꯠꯂꯣ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯑꯁꯦꯡꯕꯗꯤ ꯀꯃꯟ ꯂꯧꯕ ꯍꯥꯏꯗꯤ ꯁꯤꯅꯦꯕꯀꯣ ꯑꯃꯨꯛꯀꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔꯒ ꯑꯃꯨꯛ ꯄꯤꯒꯦꯀꯣ ꯅꯣꯏ ꯁꯨꯝ ꯍꯥꯏꯗꯤ ꯃꯈꯣꯡ ꯁꯣꯝꯕ ꯁꯥꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯣꯆꯤꯡ ꯌꯥꯎꯔꯤꯗꯅ ꯑꯅꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯤꯁꯅꯔ ꯐꯣꯟ 14 ꯇꯥꯕꯗꯣ 2 ꯀꯃꯟ ꯂꯧꯔꯦꯅ ꯈꯜꯂꯁꯦꯕ ꯀꯃꯟ ꯂꯧꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯀꯦꯠ ꯃꯃꯥꯡꯗ ꯑꯗꯨꯒ ꯀꯃꯟ ꯂꯧꯔꯤꯕꯁꯤ 2ꯁꯤꯅ ꯑꯃꯨꯛ ꯇꯥꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯟꯊꯣꯛꯀꯗꯕ 6ꯇꯁꯨ 6ꯁꯤ ꯇꯥꯝ ꯑꯃ ꯅꯠꯇ꯭ꯔꯣ ꯃꯉꯣꯟꯗꯁꯨ ꯌꯦꯟꯅꯤ 8ꯁꯤ ꯇꯥꯝ ꯑꯃ ꯅꯠꯇ꯭ꯔꯣ ꯃꯉꯣꯟꯗꯁꯨ 2ꯅ ꯌꯦꯟꯅꯤꯕꯀꯣ ꯑꯗꯨꯗꯤ ꯀꯌా ꯇꯥꯔꯦ ꯁꯦ 6ꯇ 2ꯅ ꯌꯦꯜꯂꯗꯤ 3 8ꯇ 2ꯅ ꯌꯦꯜꯂꯗꯤ 4 ꯑꯗꯨꯗꯤ ꯃꯅꯨꯡꯁꯦ ꯕ꯭ꯔꯦꯀꯦꯠ ꯍꯥꯟꯅ ꯍꯣꯜꯂꯗꯤ 7 ꯇꯥꯔꯕ 7 2 14 ꯇꯥꯔꯕ ꯁꯤꯅꯦꯕ ꯀꯃꯟ ꯂꯧꯕ ꯍꯥꯏꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯀꯩꯗꯧꯕꯩ ꯀꯃꯟ ꯂꯧꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯑꯪꯀ ꯍꯣꯠꯄꯗ ꯂꯥꯏꯊꯣꯛꯅꯕ ꯊꯤꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯀꯥꯟꯅꯕ ꯂꯩꯔꯦ ꯑꯗꯨꯅ ꯀꯃꯟ ꯂꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯂꯥꯛꯏꯅꯤ ꯑꯗꯣ ꯀꯃꯟ ꯂꯧꯕꯒꯤ ꯋꯦꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯀꯃꯟ ꯂꯧꯔꯤꯕ ꯄꯣꯠ ꯅꯝꯕꯔꯗꯨꯅ ꯌꯦꯟꯊꯣꯛꯑꯒ ꯊꯣꯡꯉꯛꯄꯗꯨ ꯊꯝꯒꯗꯧꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯏꯆꯥ ꯑꯣꯀꯦ ꯅꯦꯛꯁ ꯁꯤꯃꯁꯨ ꯄꯨꯔꯤꯕ ꯅꯠꯇ꯭ꯔꯁꯥ ꯂꯥꯏꯔ ꯌꯦꯡꯒꯦꯁꯦ ꯄꯨꯔꯤꯕꯅꯤ ꯂꯥꯏꯔꯕꯅꯤꯅ ꯇꯧꯔꯒꯦ ꯁ꯭ꯇꯥꯔꯠ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯁꯤ ꯀꯔꯤ ꯃꯦꯊꯠꯗ ꯊꯨꯅꯤ ꯈꯪꯕ꯭ꯔꯥ ꯃꯦꯊꯠ ꯑꯃꯈꯛ ꯂꯩꯕ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯃꯦꯊꯠ ꯑꯗꯨ ꯄꯥꯜꯂ ꯍꯣꯠꯄ ꯑꯃꯒ ꯅꯠꯇ꯭ꯔꯒꯅ a ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯅꯁ b ꯁ꯭ꯀ꯭ꯋꯥꯔ ꯄꯥꯟꯕ ꯑꯃ ꯇꯔꯥꯃꯥꯄꯜ 1 3 ꯁꯟ ꯅꯝꯕꯔ ꯑꯦꯗꯤ ꯇꯥꯗꯣꯏꯅꯤꯀꯣ ꯀꯣ ꯑꯩꯗꯤ ꯁꯤ ꯀꯩꯅꯣꯅ ꯐꯩ ꯈꯜꯂꯦ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯃꯦꯊꯠ ꯍꯥꯏꯅ ꯅꯣꯏꯗ ꯅꯟꯗꯩ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯃꯀꯣ ꯑꯩꯅꯁꯨ ꯇꯥꯛꯇ꯭ꯔꯤꯕ ꯑꯃ ꯄꯜꯂꯛꯀꯦ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯃꯦꯊꯠ ꯍꯥꯏꯅꯀꯣ ꯍꯣꯠꯄꯩ ꯋꯥꯗꯤꯅꯦ ꯑꯪꯀꯁꯤ ꯃꯦꯊꯠ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯗ ꯃꯥꯅ ꯍꯣꯠꯍꯟꯅꯤꯡ ꯀꯣꯏꯁꯟ ꯁꯦꯠꯇꯔꯁꯦ ꯁꯤꯗ ꯃꯥꯅ ꯍꯣꯠꯍꯟꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯁꯤ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯎ 277 ꯒ 323 ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯅꯤꯁꯦ ꯃꯥꯅ ꯀꯩꯗꯧꯍꯧꯅꯤꯡꯉꯤ ꯄꯨꯔꯤꯅꯕꯁꯦ ꯁꯤ ꯑꯩꯅ 300ꯇꯒꯤ 20ꯒ 3 ꯍꯟꯊꯗ꯭ꯔꯣ ꯁꯦ ꯍꯟꯊꯕ꯭ꯔꯣ ꯁꯤꯅ 300ꯇꯒꯤ ꯀꯩꯗꯧꯕ 23 ꯍꯦꯟꯒꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗꯤ a ꯃꯥꯏꯅꯁ b ꯍꯣꯜ ꯏꯟꯇꯨ a ꯄ꯭ꯂꯁ b ꯃꯑꯣꯡ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ a ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯏꯅꯁ b ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯐꯣꯔꯃꯨꯂꯥꯁꯦ ꯑꯗꯨꯗꯤ ꯁꯤꯗꯤ 9ꯗ 0 ꯃꯔꯤ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ 23 ꯁ꯭ꯀ꯭ꯋꯥꯔꯗꯤ ꯀꯌꯥꯅꯣ 529 ꯅꯠꯇ꯭ꯔꯣ 529 ꯈꯥꯏꯗꯣꯛꯑ ꯁꯤꯅ ꯑꯟꯁꯔ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯗꯤꯁ ꯋꯥꯟ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯨꯔꯦꯀꯣ ꯑꯩꯅ ꯅꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯇꯞꯄꯩ ꯋꯥꯅꯤ ꯁꯤ ꯃꯦꯊꯠꯁꯤꯗ ꯍꯣꯠꯍꯟꯅꯤꯡꯕꯅꯦ ꯃꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯁꯤ ꯍꯣꯠꯂꯣꯏꯗꯣꯔꯤꯕ ꯑꯩꯅ ꯁꯤ ꯍꯣꯠꯂꯣꯏ ꯃꯦꯟꯇꯦꯜ ꯀꯥꯜꯀꯨꯂꯦꯁꯟ ꯍꯥꯏꯗꯤ ꯃꯥꯏꯟ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔꯒ ꯑꯪꯀꯁꯤ ꯍꯣꯠ ꯌꯥꯕ ꯑꯃ ꯂꯩꯔꯦ ꯍꯣꯠꯇꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯁꯤꯗꯤ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯌꯥꯔꯕ ꯀꯩꯅꯣ ꯇꯧ ꯁꯨꯝ ꯊꯝꯒꯦ ꯇꯧꯗꯣꯏꯃꯤꯅ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯊꯥꯔꯛꯀꯗꯣꯏꯅꯦꯕ ꯅꯣꯏ ꯀꯩꯅꯣꯗ ꯑꯇꯣꯞꯄ ꯃꯦꯊꯠꯇꯣ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯃꯦꯊꯠ ꯀꯧꯋꯦꯀꯣ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯃꯦꯊꯠ ꯍꯥꯏꯁꯤꯅꯅꯦ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯣ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯕꯁꯦ ꯑꯦꯅꯤ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯃꯦꯀꯣ ꯍꯥꯏꯔꯤꯕ ꯄꯤꯔꯝꯃꯤꯕ ꯅꯝꯕꯔꯗꯣ ꯃꯥꯒꯤ ꯗꯤꯖꯤꯠꯁꯤꯡꯗꯨ ꯁꯝ ꯇꯧꯕ ꯑꯗꯨꯒ ꯁꯤꯡꯒꯜ ꯗꯤꯖꯤꯠ ꯇꯥꯗ꯭ꯔꯤꯐꯥꯎ ꯁꯝ ꯇꯧꯒꯗꯕ ꯁꯄꯣꯁ 2897 ꯍꯥꯏꯔꯤꯁꯤꯅꯦ ꯇꯤꯁꯤꯅ ꯀꯌꯥ ꯇꯥꯏ ꯗꯤꯁꯤꯡ ꯇꯤꯁꯤꯅꯗꯤ 10ꯒ 8 ꯇꯥꯕ꯭ꯔꯣ ꯁꯤ ꯑꯃ ꯑꯒꯦꯟ ꯇꯤꯁꯤꯅꯗꯤ ꯑꯃ ꯍꯟ ꯇꯤꯁꯤꯅꯗꯤ ꯀꯌꯥ 8 ꯇꯥꯕ꯭ꯔꯥ 8 ꯁꯤꯕꯨ ꯀꯩ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯀꯧꯋꯦꯕ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯕꯗꯤ ꯄꯤꯔꯝꯃꯤꯕ 287ꯁꯦ ꯃꯥꯏ ꯗꯤꯁꯤꯡ ꯂꯣꯏ ꯇꯤꯁꯤꯟꯅꯔꯦ 17 ꯇꯥꯔꯦ 17ꯗꯨ ꯗꯤꯖꯤꯠ ꯀꯌꯥ ꯁꯨꯏ ꯑꯅꯤ ꯁꯨꯗ꯭ꯔꯥ ꯑꯃꯈꯛꯇꯗ ꯑꯃꯨꯛ ꯄꯨꯟꯅꯕ ꯑꯃꯨꯛ ꯍꯟ 7 1 ꯁꯤꯅ ꯀꯌꯥ ꯇꯥꯏ 8 ꯇꯥꯕ꯭ꯔꯥ ꯑꯗꯣ 8 ꯁꯤꯕꯨ ꯀꯩ ꯀꯧꯋꯦ ꯄꯤꯔꯝꯃꯤꯕ 287 ꯍꯥꯏꯕꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯀꯧꯋꯦꯕ ꯀ꯭ꯂꯥꯁ 6ꯇꯒ ꯌꯥꯎꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯗꯨ ꯗꯤꯖꯤꯇꯦꯜ ꯔꯨꯠꯁꯦ ꯏꯁꯝ ꯁꯝꯕꯤꯗ ꯅꯪ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧ ꯂꯣꯏ ꯇꯤꯁꯤꯟꯅ ꯂꯩꯇꯕꯤꯗꯅꯦ 9 ꯇꯥꯕ ꯃꯩ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯣ 287 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯤꯗ 9 ꯇꯥꯕ ꯂꯧꯊꯣꯛꯈ꯭ꯔꯣ 7ꯒ 2 ꯄꯨꯜꯂ 9 ꯇꯥꯗ꯭ꯔꯣ
9 ꯍꯦꯜꯂꯤꯁꯤ ꯀꯌꯥꯅꯣ 8 ꯁꯤ ꯗꯤꯁꯇꯦꯟꯁ ꯔꯨꯠꯅꯤ ꯁꯤꯅ ꯑꯃꯨꯛ ꯁꯝꯕ꯭ꯔꯥ ꯌꯨ ꯁꯝꯃꯤꯀꯣ ꯗꯤꯁꯇꯦꯟꯁ ꯔꯨꯠ ꯄꯨꯊꯣꯛꯄꯒꯤ ꯅꯤꯌꯣꯝꯗꯨ ꯇꯥꯛꯑꯦ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯝꯕꯤ ꯑꯃꯨꯛ ꯇꯥꯛꯑꯦꯀꯣ ꯁꯤꯅ ꯑꯁꯦꯡꯕ ꯀꯟꯁꯦꯞꯇꯨ ꯗꯤꯖꯤꯠꯁꯤꯡꯗꯨ ꯇꯤꯁꯤꯟꯅꯔꯣ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯇꯥꯔꯛꯏꯕ ꯗꯤꯖꯤꯠꯇꯣ 2 ꯗꯤꯖꯤꯠ ꯅꯝꯕꯔ ꯑꯣꯏꯔꯒꯗꯤ ꯍꯟꯗꯅ ꯑꯃꯨꯛ ꯇꯤꯁꯤꯟꯅꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯂꯥꯁꯇ ꯐꯪꯕ ꯁꯤꯡꯒꯜ ꯗꯤꯖꯤꯠꯇꯨꯕꯨ ꯀꯩ ꯀꯧꯋꯦꯕ ꯗꯤꯁꯇꯦꯟꯁ ꯔꯨꯠ ꯍꯥꯏꯕꯅꯦꯕ ꯀꯅꯥꯒꯤ ꯄꯤꯔꯝꯃꯤꯕ ꯅꯝꯕꯔꯗꯨꯒꯤ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯀꯩ ꯍꯥꯏꯔꯒꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯄꯤꯔꯝꯃꯤꯕ ꯗꯤꯖꯤꯠꯁꯤꯡꯁꯦ 9 ꯇꯥꯕ ꯑꯃꯩꯗꯨ ꯂꯧꯊꯣꯛ 7 ꯏꯟꯇꯨ ꯄꯨꯜꯂ 9 ꯇꯥꯗ꯭ꯔꯣ ꯂꯧꯊꯣꯛꯈ꯭ꯔꯕꯅꯦꯕ 8 ꯇ ꯉꯥꯏꯍꯧꯔꯗ꯭ꯔꯣ ꯑꯗꯨ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯃꯥ ꯇꯥꯍꯧꯔꯅꯤ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯅ ꯊꯨꯒꯦ ꯁꯤꯗ ꯑꯀꯣꯟꯕꯗꯤ ꯊꯨꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯥꯔꯗꯤ ꯀꯣꯏꯁꯟꯁꯤꯗ ꯍꯪꯉꯤꯕꯁꯤ ꯀꯅꯥ ꯀꯅꯥ ꯄꯨꯏꯅꯗꯣꯏꯅꯣ ꯀꯣꯏꯁꯟꯁꯤ ꯍꯣꯠꯄ ꯍꯧꯔꯁꯦꯕ 277ꯒ ꯀꯅꯥꯒ ꯍꯣꯠꯄ ꯍꯧꯔꯁꯤꯀꯣ ꯈꯔ ꯊꯨꯔꯛꯑꯒꯦ 277ꯒ 277ꯒ ꯀꯅꯥꯒ ꯃꯨꯟꯅ ꯌꯦꯡꯉꯧꯁꯤꯀꯣ ꯁꯤ ꯗꯤꯁꯇꯦꯟꯁ ꯔꯨꯠ ꯀꯌꯥꯅꯣ ꯌꯦꯡꯉꯨꯁꯤ 7ꯒ 2ꯒ 9 ꯇꯥꯔꯦꯀꯣ 7 ꯇꯥꯔꯕ ꯁꯤꯒꯤꯅ ꯀꯌꯥ 8 ꯇꯥꯕ꯭ꯔꯥ ꯑꯅꯤ ꯄꯨꯏꯅꯗꯤ ꯀꯌꯥ ꯇꯥꯔꯦ 56 ꯇꯥꯕ꯭ꯔꯥ 56 ꯃꯕꯥꯅꯤ ꯄꯨꯏꯅꯔꯦꯀꯣ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯑꯣꯏꯅ ꯄꯨꯏꯅꯔꯦ 56 ꯇꯥꯔꯦ 56 ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯀꯌꯥꯅꯣ 9ꯗ ꯀꯌꯥ ꯍꯜꯂꯦ 9ꯗꯒꯤ ꯑꯅꯤ ꯅꯠꯇ꯭ꯔꯦ ꯍꯦꯜꯂꯤꯁꯦ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯀꯌꯥ ꯇꯥꯔꯒꯦ 2 56 ꯍꯥꯏꯕꯁꯤ 11 ꯅꯠꯇ꯭ꯔꯣ 9ꯗꯒꯤ ꯇꯤꯁꯤꯟꯅꯔꯗꯤ 11 ꯇꯥꯏ 9ꯗꯒꯤ 2 ꯍꯦꯜꯂꯗ꯭ꯔꯣ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯀꯌꯥ ꯇꯥꯔꯒꯦ ꯁꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯤꯐꯥꯎꯗꯤ ꯑꯗꯨ ꯑꯟꯁꯥꯔꯁꯤꯗ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 2 ꯇꯥꯕꯅ ꯑꯟꯁꯥꯔ ꯑꯣꯏꯅꯦꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯛꯀꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯒꯦꯀꯣ ꯁꯤ ꯂꯣꯏꯒꯤꯁꯤ ꯑꯟꯁꯥꯔꯁꯤꯗ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 2 ꯇꯥ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 2 ꯇꯥꯕ ꯊꯤꯌꯣꯕ ꯌꯦꯡꯉꯣꯅꯦ ꯁꯤ 9 ꯂꯧꯊꯣꯛꯈ꯭ꯔꯣ 8ꯀ 1ꯒ ꯄꯨꯜꯂꯒ 9 1ꯒ ꯄꯨꯜꯂ 9 ꯇꯥꯈ꯭ರೆ 4ꯒ 7ꯒ 11 ꯅꯠꯇ꯭ꯔꯣ 11ꯁꯤꯗꯤ 9ꯗꯒꯤ 2 ꯍꯦꯜꯂꯦ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 2 ꯇꯥꯔꯦꯀꯣ ꯑꯟꯁꯥꯔꯁꯤꯒ ꯀꯣꯏꯁꯟꯁꯤꯒ ꯑꯟꯁꯥꯔꯁꯤꯒ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯃꯥꯟꯅꯗꯧꯅꯦ ꯃꯥꯟꯅꯔꯦꯀꯣ ꯁꯤꯗꯤ 8ꯀ 1ꯒ ꯄꯨꯜꯂꯒ 9 ꯇꯥꯔꯦ 7ꯒ 8ꯀꯗꯤ 15 15ꯗ 4 ꯍꯥꯞꯆꯤꯜꯂꯗꯤ 19 19 ꯍꯥꯏꯁꯦ 9 ꯅꯦꯟ ꯌꯥꯕ ꯅꯝꯕꯔ 18ꯗꯒꯤ ꯀꯌꯥ ꯍꯦꯜꯂꯦ ꯑꯃ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 1 ꯇꯥꯔꯝꯃꯗꯧꯅꯤ ꯁꯤꯃ ꯑꯟꯁꯥꯔ ꯑꯣꯏ ꯌꯥꯔꯣꯏ ꯑꯣꯞꯁꯟꯁꯤꯃ ꯂꯧꯊꯣꯛꯑꯣ 9ꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ 7ꯒ 1 ꯑꯅꯤꯁꯤꯒ ꯄꯨꯜꯂꯒ 9 ꯇꯥꯔꯦ 3 ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯝ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 3ꯅꯤ ꯁꯤꯁꯨ ꯑꯟꯁꯥꯔ ꯇꯥꯔꯣꯏ 9 ꯑꯅꯤꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ 8ꯀ 1ꯒ ꯄꯨꯜꯂ ꯂꯧꯊꯣꯛꯈ꯭ꯔꯣ 3 ꯈꯛꯇ ꯂꯦꯝꯍꯧꯔꯦ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯀꯌꯥ ꯇꯥꯔꯦ 3 ꯇꯥꯔꯦ ꯑꯟꯁꯥꯔ ꯑꯣꯏꯔꯣ ꯑꯣꯞꯁꯟꯗ ꯑꯟꯁꯥꯔ ꯑꯣꯏꯕ ꯌꯥꯕ ꯑꯃꯈꯛꯇꯅꯦꯕ ꯁꯤ ꯀꯟꯁꯦꯞꯁꯤꯃ ꯑꯅꯧꯕ ꯑꯣꯏꯅ ꯅꯣꯏ ꯀꯥꯟꯅꯔꯤꯁꯤꯀꯣ ꯍꯥꯏꯗꯤ ꯄꯨꯔꯤꯅꯔꯤꯕ ꯃꯁꯤꯡ ꯑꯅꯤꯒꯤ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 2ꯒ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯥꯔꯛꯀꯗꯧꯔꯤꯕ ꯐꯣꯜꯗꯣ ꯑꯗꯨꯒꯤ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠꯀ ꯃꯥꯟꯅꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤꯃ ꯀꯥꯎꯔꯅꯨ ꯇꯤꯁꯤꯟꯕꯗꯁꯨ ꯂꯩꯀꯣ 64ꯒ 17ꯒ ꯇꯤꯁꯤꯟꯅꯔꯗꯤ ꯀꯌా ꯇꯥꯔꯦ 81 ꯇꯥꯕ꯭ꯔꯥ ꯁꯤ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯀꯌా ꯇꯥꯏ ꯌꯦꯡꯉꯨ 1 ꯅꯠꯇ꯭ꯔꯥ 7ꯒ 1ꯒꯗꯤ 8 ꯅꯠꯇ꯭ꯔꯥ ꯇꯤꯁꯤꯟꯅꯔꯗꯤ ꯀꯌꯥ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 9 ꯇꯥꯕ꯭ꯔꯥ ꯁꯣꯝꯁꯨ 9 ꯇꯥꯔꯝꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯦ ꯑꯗꯨ ꯀꯣꯏꯁꯟꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯗꯧꯕ ꯀꯣꯏꯁꯟꯁꯤꯒ ꯑꯟꯁꯥꯔꯁꯤꯒ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯃꯥꯟꯅꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯌꯥꯔꯕꯣ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯦꯊꯠ ꯐꯩ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠꯁꯦ ꯍꯩꯔꯝꯃꯒꯗꯤ ꯇꯛ 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 ꯇꯧ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯦꯊꯠꯁꯦ ꯁꯤꯒꯤ a ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯅꯁ b ꯁ꯭ꯀ꯭ꯋꯥꯔ ꯄꯥꯜꯂ ꯍꯣꯠꯀꯦꯔꯥ ꯍꯧꯖꯤꯛꯀꯤ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠꯀꯤ ꯃꯦꯊꯠꯁꯤ ꯄꯥꯟꯁꯤꯜꯂꯒ ꯍꯣꯠꯀꯦꯔꯥ ꯀꯔꯝꯕꯅ ꯐꯩ ꯋꯤꯁ ꯋꯥꯟ ꯏꯁ ꯕꯦꯇꯔ ꯅꯣꯏ ꯈꯟꯖꯔꯣ ꯌꯥꯔꯦꯀꯣ ꯑꯅꯤꯃꯛ ꯍꯩꯖꯤꯜꯂꯛꯑꯣ ꯑꯗꯣ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯊꯤꯕꯁꯤ ꯇꯞꯀꯅꯣꯕ ꯃꯤꯠꯅ ꯌꯦꯡꯕꯗ ꯖꯔ ꯈꯪꯉꯣꯕ ꯑꯃ ꯍꯥꯏꯔꯛꯀꯦ 2 7 8 9 4 1 6 ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯀꯌꯥꯅꯣ ꯊꯨꯅ ꯍꯥꯏ ꯉꯝꯒꯗꯧꯅꯤ ꯁꯤ ꯍꯥꯏꯔꯛꯑꯣ 1 ꯇꯥꯕ꯭ꯔꯥ ꯆꯨꯝꯃꯦ ꯊꯨꯗ꯭ꯔꯣ ꯁꯤꯕꯣ ꯑꯗꯨꯅꯦꯕ ꯆꯨꯝꯃꯦ ꯅꯣꯏ ꯍꯥꯏꯗꯣꯀꯣ 1 ꯇꯥꯏꯀꯣ ꯃꯔꯝꯗꯤ 2 7ꯒ 9 ꯂꯧꯊꯣꯛꯈ꯭ꯔꯣ 8ꯀ 1ꯒ 9 ꯂꯧꯊꯣꯛꯈ꯭ꯔꯣ 9 ꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ 4ꯒ 6ꯀ 10 10 ꯍꯥꯏꯁꯤ 9 ꯑꯃ ꯍꯦꯜꯂꯤ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ 1 ꯇꯥꯔꯝꯒꯗꯕꯅꯤ ꯁꯤ ꯊꯤꯕꯁꯨ ꯂꯨꯕ꯭ꯔꯣ ꯑꯗꯨꯅ ꯗꯤꯖꯤꯇꯦꯟꯁ ꯔꯨꯠ ꯃꯦꯊꯠꯁꯦ ꯑꯇꯩ ꯑꯇꯩ ꯑꯪꯀ ꯃꯌꯥꯝ ꯑꯃꯗꯁꯨ ꯑꯟꯁꯥꯔ ꯗꯤꯇꯦꯛ ꯇꯧꯕꯗ ꯑꯟꯁꯥꯔ ꯈꯟꯗꯣꯛꯄꯗ ꯌꯥꯝ ꯊꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯀꯅꯤꯀꯣ ꯃꯊꯪ ꯃꯊꯪ ꯃꯥꯅ ꯑꯟꯁꯥꯔꯁꯦ ꯑꯣꯞꯁꯟ ꯇ꯭ꯔꯤꯛ ꯇꯧꯕꯒꯨꯝꯅ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯀꯥꯟꯅꯔꯛꯀꯅꯤ ꯑꯗꯣ ꯈꯪꯖꯤꯜꯂꯣ ꯌꯥꯔꯦꯀꯣ ꯅꯦꯛꯁ ꯁꯤꯒꯤꯁꯦ ꯁꯤꯗꯤ ꯊꯨꯅ ꯍꯣꯜꯂꯣ ꯌꯦꯟꯅꯕ ꯁꯤ ꯍꯥꯟꯅ ꯄꯨꯊꯣꯛꯑꯣ 12 ꯃꯔꯤ ꯅꯤꯄꯥꯟ 1/8 ꯂꯥꯛꯑꯅꯤꯀꯣ 9/4 45/4 ꯅꯠꯇꯦ ꯁꯤ ꯀꯩꯅꯣ ꯄꯨꯟꯗ꯭ꯔꯤ ꯑꯅꯤ ꯅꯠꯇ꯭ꯔꯣ ꯑꯅꯤ 5 10 ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ 18 ꯂꯥꯛꯑꯅꯤ 1/8 ꯂꯥꯛꯑꯦ 18ꯒ 10ꯒ 180ꯗ 8
ꯀꯣꯏꯁꯟ ꯅꯝꯕꯔ ꯀꯌꯥ ꯕ ꯗꯤ ꯇꯥꯕ꯭ꯔꯥ ꯁꯤ 15ꯅꯤꯅꯦ ꯑꯩꯅ ꯀꯩꯅꯣꯅꯤ 15ꯁꯤꯅ ꯍꯣꯔꯦꯟ 1/12 ꯅꯠꯇ꯭ꯔ 3/2 ꯅꯠꯇꯦ ꯇꯔꯥꯅꯤꯊꯣꯏ ꯇꯔꯥꯅꯤꯊꯣꯏ ꯃꯔꯤ ꯅꯤꯄꯥꯜꯅꯤ ꯆꯨꯝꯃꯦ ꯅꯤꯄꯥꯜ ꯂꯩꯔꯦ ꯃꯊꯛꯇꯅ 18ꯒ 15ꯒ ꯂꯥꯛꯑꯅꯤꯀꯣ ꯀꯩꯅꯣꯗꯤ 9ꯒ 15 135/4 ꯂꯥꯛꯑꯦꯀꯣ ꯑꯣꯞꯁꯟ ꯅꯝꯕꯔ ꯗꯤ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤꯒꯤꯁꯤ 18 ꯂꯥꯛꯑꯅꯦꯕꯀꯣ ꯁꯤ 18 ꯂꯥꯛꯑꯅꯤ ꯌꯥꯔꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯤ ꯖꯒꯥꯁꯦ ꯏꯟꯇꯨ ꯍꯥꯏꯔꯒ ꯁꯤ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ 3 2 13 13ꯗꯤ ꯃꯔꯤ ꯈꯥꯏꯗꯣꯛꯑꯗꯤ 9 9ꯗꯣ ꯃꯊꯛ ꯑꯣꯟꯅ ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ 3 5 15 ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ 9 2 ꯀꯔꯤꯅꯣ 9 ꯈꯛꯅꯗ꯭ꯔꯗꯤ ꯁꯣꯏꯗ꯭ꯔꯣ मरी अनी कदी मरी अनी मपन मथुता 9 फिटिंग पुइननी मखादना क्या 4 9 फिटिंग अदी 1 35/4 सुमाय लाक्तोइने यारे कोसिमा लाइरे सी सिंप्लीफाई द फॉलोइंग एक्सप्रेशन सीमा सीजो आइडेंटिटी पाले याम थी लाइदोइने को सीजो लाइरे को लाइरे द्रो सी कमाय दोतिबा a² - b² नत्रो अद a - b होल इनटू a + b नी अद a + b मकाले कक्नगरन a - b ताहोरनेबा अदुदी a गा b गा खादोंना क्या तारे 2.1 इज द आंसर सिदी हम लाइरे को हदि मथक लेसी a² - b² मोंग नत्रो मखाद लेसिन a + b सारी नत्रो अदुदी मथक सी a² - b² सिदा सादुदी समाय लाओइद्रो अयुक अंतासिदा जो हुमांग सौरे इने मैम को खर खंगतारेदना कलेंद साद निंगतमदा साया पोंते चुम्ब्रो खर साजिनो को हुमांग अदो खर ताहलो कुसु फजे थोनब सूर सामी क्या मरमने अदो ले नतन तन गनो को ले पारम दाइदा अइना का मनों ले पारी नि मी मैम नो नुसा मरत इमुंग पुनबा मतु मचा थांग न सूरी नि खलो नन एक थबक तोहद्रो ngasi नंग ले पाबा का मनों ले पाबा हेक तलाबा नंगजु नोंमदि नुसा मरत थौ सुब नंग यावदरि मिन खलो अदो अंदा भजा इमा बाबा ने थाई सिमिरी न लाइथोकनोबा तमंगम दे इमा बाबा जे कनागुमदि लेवु फादर कुइन पुसिनु सा कनागुमन अनाय मैम पिक थन बस यावे इमा बाबा ने नाराबा नंग काई मुखननि फोरो रोय मरमदि मापा गौबनि न मदु यंसिन दे यारोय सुम दशा मैम से अखोइना तुंग इनरगा लेबा पोने दशाना इनर लेबा पोनिना यारिंगे ngasi हाइबन मिस इमा बाबा ना अखोइ बु हुनन बिरी मतम जे तौरोबा तहोबा ग्यान दा भाइजा नंगी ननिंग थुगन मंगामी ngamde थिरुदना मोइना खरा थुंगलिबदुगा नाना खरा पामजरी अनि पुंजिन पुंजिलगा फजना तहोबको अखोइ याम सोइरखरबनि को अदुना नोइददि याम सोइनिंगदे ग्यान दा भाइजा मतम मैम सही तरु स्टडी ब्रेक ने इसान लेरिजे को ग्यान दा भाइजा पुमांग मांग लोरगांदा कोना मुहना खलगा ग्यान तारा तोरे अदुदी लोइरेबा होजिका जे कार गसि तोंग यारबनि को एकदिबा आपात प्रबंध लेरि जुरेदना न सी नोई मतम दु कन तहोदबगी a + b होल स्क्वायर माइनस a - b होल स्क्वायर नत्रा अद a + सिदी क्या ताने फॉर्मूला लेजसे आंसर क्वेश्चन दग उबन सा हाइंगमनी आइडेंटिटी बेस्ड क्वेश्चन ने लुबदी मानबा याम लाइदुइबा a + b होल स्क्वायर माइनस a - b होल स्क्वायर ने मतक से 4ab तारने मखादन ab 4 तारने सिदी हमको आइडेंटिटी इथोल लाइराने मतक से a + b होल स्क्वायर नत्रो अमसिना माइनस सारग a - b होल स्क्वायर नत्रो सेनि जी फोन सी फॉर्मूला नि जा कोरेन 4ab तारकनेबा मखाद लेसिन करी लेबा ab लेबे नत्रो कथन दि ab कथन दि 4 ताउदब्रा तारे आइडेंटिटी पान क्वेश्चन ने यंगने सी आइडेंटिटी जी मसंग वेरि सिनेबा को फॉर्मूला पालो 4ab तारोय दो हरे यंगोबसे a² + b² + twice ab नत्रो सिना करी माइनस आरदी a² दो माइनस लानी को होरेन प्लस लाकदब दो माइनस न ममांग माइनस ले ओन ग्रानी सिजु माइनस b² सिदा माइनस twice ab लेबदुना प्लस twice ab लाने बको अदुदि क्या तागेम थिउने b² खनरे a² खनरे twice ab अनि ले होरा अदु 4ab तारखि दु मरम दु सिने बको फॉर्मूला इरमेने तो फॉर्मूला दो फागनो सादोगा सुमीर लाले खंगदोक सनाव यान तारिब्रा सिबा हैरोइद्रो सिदा लोरे माले को अमा लेरिब्रा यंगजी लास्ट वन सिदी क्या ताने अदुदि हरि लाक्तु 51 मथक लावइद्रा 51 येनबा सिगी सेकेंड ब्रेकेट कोलिजे सिबोरियो अदुदि सेकेंड ब्रेकेट सि लोइना अंक होतो कान मसिंग म फंगोइद्रो फंगन मखादा लावइद्रो 51 जी येलक्तु नत्रो अदुदि
51 जी येनरे अदु 51 कक्प याबना मनी लाक्तोइजी याब्रा मखासे नंबर मपुम ओइबना मसोइ थारमनेबा 51 जी कक्तोइ नत्रो अदु 51 जी कक्खरगदि 51 जी मतकत तू लेजे मानसा सोयरो यानिंग ब्रेना हाइजा 51 जोरि कक्थलगा तू द तारकपुदि यारोइ इबन नंबर जु नतना याब्रो 3 दी सोइन तार मतकत 3 लेनि सिमदि कंफर्म ने सी उंगा मदि यारे को सी ट्रिक सिमा खंगजिलो यार भाई ने हनिंगिजा पंगा हाइजे मेनते मरम दु रीजनेबल ओइ मोंग हाइरि नेबा 51 जी लेरनी सिगी सेकंड ब्रैकेट से अंक होतो कान बिलु अमकतनी फंगदु जी फ्रैक्शन ओबे याय फ्रैक्शन गुम ओर मगदि सिदा ए बाय बी मोंग द लेरे खलो सी बी जी मथक हुंगलानी अदुदि समाय लाक्तोइनेबा अदु ए लेहौदिने अदु कक्ना दुरि नत्रो यादबा आई खनमदु मफुमदि सोइन तारानी को मखाजी मरमदि 51 का पिक्थरे इमिनो को यारबा ना ऑप्शन नंबर क्या ताइबा मनुंग जी प्लस लेबो ओरगना आंसर जे सी बी तादिबा मनुंग जी माइनस लाइगे तो ओरगना -3/2 तादिबा मनुंग जी कई लेगे द गेंग तारे सी ब्रेकेशन होलो ट्राइन तो के पुरी नरो 13 येलनी को मंगा 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 तरो अनि तारासी 10 दाग्रसी जगह जी 10 तारे कुमंगा का तेंगदी कुंथावा लेरे कुंथावा दे कना खदोक्तिबा 5 of 125 सिदी 5 of 1 तारे अदुदि क्या कुमंगा का सिगा 10 कुंथावा दे 1 खदोदि क्या तारे कुंथा मरी अदुदि क्या तारे से 3/2 तारे ऑप्शन नंबर बी अमका हलके को थुना तौग्रे स्वाइ जगह जी उंगा मंगमनिदा फर्स्ट ब्रेकेट से पे को सिग पुरी नब फोन जे कना 13 मखा लाक्तुइ नत्रो कुमंगा मंगा 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 तरुक तरुक न ट्राइन तो कादि अनि अनि मंगा तरा ताउद्रो तरा जे सि कुमंगा जे थिनदी कुंथ्रांगा ताराद्रो कुंथ्रांगा लेरे माइनस सिगी जिउ 5 का 125 का पुरी नब है 5 power 1 हम लेरे 125 अजि 5 क्यूब नेबा 5 power 4 नत्रो 5 power 4 5 power 4 मसाउंग थेलदि 1 थोंगे हमनेदा 1 तारे हमनेदा अदुदि सि अंक जे खदु 34 ताउद्रो सि लाने लू मान बे वानी थिलरा यार को सा समाना यानदारी ओके को वीडियो जे सामान ग्रे क्वेश्चन अमगदि ताकनिंगे बको आई क्वेश्चन अमा सिना कनो द ताउगे आई छात्र मना ngरang hangak pune bako ai whatsapp ta hangai man hangai question ji ko question ji lai am pare aduga akogi khangda ko ta ba yam hange bako sumba si yam pame si छात्र मना hangbo question na si ye next ko sumana noisu par question andum hango adum ko mangai si shortcut lai gidra sini 1 9 mari sida 2 1 1 sini yelo si tabo bilu du kya no ye yung ko bune yung look at this si ang kaji kwade thu bo meta se kari oidu no sini ma hang ai jeng ma hanoro kai thune sia sidi option ma me ba ko ai sidi kama hot kane sumang kaji hot kya di ke dore akhoi ra tawya ba se sida natro tu gana yenda yen dui natra yen ya bro ya darmina 0 point karani ko 0 ma pa ba कैसे जा हम देऊ अपल ट्राइब 9 से जाब्रा 9 से जा हेरे अदि आंसर जी खरग लौथोक्रो 7 हो बुजिमान सा ओरोय को 4 हो बुजिमान सा ओरोय को 7 हो बुजिमान सा आंसर क्या दंगा होरे लोरे अंक सिने अंक लोय बा जे ऑप्शन होम एलिमिनेट तौथोखरे को कैसे लु देबा मथंग 9 नि मतुंग द करा जते 7 चपा मा 9 मतुंग करा चपा 4 चपा अनि दु यंग तारे हजि 9 चखरे को 9 चलदि मा पलन ट्राइब 9 मरी लाखरे को खदुंगदि 1 9 9 9 नत्रो सिदी सितारे को 0 ओम फ्री हाप यादा अदु मथंग दा माना 4 चपम 7 चपम नै को 7 चले सरेंगदि 7 मरी तरे ट्रामनी तरेनी ट्रामनी याद्रे को 7 से याद्रे 4 सोन चला मने अंक होतबि गेस तोग्रो ओइ देबसी क्या देखो चा अद सुम अंक जे कैसु लुबां खना ते समाय होर खदोंने टेकल तो बसे ऑप्शन जो येंगदा अंक होल लिमिट सदिंग द लोय फोन पुथोक्ते यादे हाबा लेतेबा ऑप्शन यावबै ने बखन ngamme si natra option so yaudana answer holo haramagadi loi hotare option ji yengo answer ahom jim oiro adu tadi ani si madong 7 chapra 4 chapra e 4 7 chapati yadre 4 soi chalamane adu answer ani ji madong amana oidoro mina ko samai do anka ji talona hot putri gen khitang hot hor ku answer ura di talon sakro guessing to
ꯌꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯪꯀꯁꯤ ꯅꯣꯏ ꯑꯗꯨꯝ ꯅꯣꯏꯅ ꯄꯥꯝꯃꯤꯗꯣ 20 ꯃꯅꯨꯡ 20 ꯑꯗꯨꯝ ꯈꯨꯝꯃꯅꯤ